Abay tayo na ba? Nagkakagaw na maso. Yung sigit na manalikan. Ay, bago na solo ni babay ko mong biyado na lang. Ay, siya. Hindi bra. Sila bra. Yaw siya na sa napagkang kita babay ko eh. Kaya yung pati prima na mating sa eh. Sa hapon isininaw siya. Mata. Saksi. Una dia baik. Saksi. Hey. Waskat kita potong kuning. Nang saya potong. Ay nasyolol ko yung ibaling kahapon. Sobrang sarap ni Sino. Mulhaw naman eh. Musil-musil. Sabi, ano binigyan kami hindi wala pa sinahan kami. Paano sa muna eh? Paano sa lo? Masapaan pa rin na magkaya ni Sinipay na sa sakrit. Kabalya, iba din. Nang nanaralay ba ito ay napunata yan. Matangkap ka na po niya. Asyeng basyaras ang ganaman ka. Huwag kayo, pintibiwar, paro! Ayun sa kayo, bisata! Law ka na kanan. Hindi ko, gago. Baru cinta lain ni Liban jauh. Kami belajar mengenai betai. Akan sesuatu lagi tak mengenai. Lain biri gunung jauh sibu, ishor kena bide. Pasti dia bikin pujana, ahum mari lagi pamulen. Aina pamadi, ishor khamgana diye, ishapan bide, ishapan na. Atu di, Chris legbaki, legdalos na tokibugum. Ucet atu kul lagi ishapan, Lucknow tam na pai kasi. Ikaras aisu datung ilakay. Mai pa mai ini laiwa timba. Tambal werak lamro ikaras nangmo. Mai ogwa igaiwa. Dari egepi laga. Dari takana. Obviously isay unta ruse. Lakana wa haru. Pana dila pida. Koi muna nangwa siya pusing ko musana soko. Kay bakit hook Kalau tadi dikha ko laga ucat tayo sungai na ay kugi pesen tu na di bukan na jam ay ni eloye kaya mahal nanggo napusi sa yung laro ano ko yung nama lai kha da lam dang ni tanga yaw sangai ko nahasi ka taman na kusang na siya sabi ko kaya mahal Sangse, mai bahan mo di mana benar tahu ini. Sanari benar badan bu, awal kong benar sih apa kaya mo na yaw ni hari. Sanado no kita namin na kong kami. Sanado sa. Yaw sangse, yan ko ba na siya. Pwede ko na yaw sangse, uy ba na hindi yaw sang dapat. Hey, si ayah dah, nasi dah, kita. Hey, kau tadi saya tidak minum. No.
ꯊꯥꯕꯜ ꯆꯣꯡꯕꯗ ꯎꯆꯦꯛ ꯉꯥꯛꯄ ꯍꯥꯏꯕꯅ ꯀꯔꯤꯅꯣ? ꯅꯆꯤꯟꯗ ꯆꯣꯡꯉꯨ. ꯆꯦꯟꯁꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯂꯈꯅꯧꯗꯒꯤ ꯏꯁꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃꯇꯪ ꯆꯦꯟꯁꯦꯅ ꯍꯥꯏꯕꯅꯤ. ꯃꯈꯣꯜ ꯐꯕ ꯃꯥꯗꯤ ꯏꯁꯩ ꯍꯟꯕ ꯐꯩꯌꯦ ꯊꯥꯕꯜ ꯆꯣꯡꯕꯗ ꯎꯆꯦꯛ ꯉꯥꯛꯇꯧ ꯁꯔꯨꯛ. ꯃꯁꯤꯡꯁꯤ ꯀꯌꯥ ꯊꯤꯈ꯭ꯔꯕꯅꯣ ꯃꯁꯦ? ꯇꯉꯥꯡ ꯇꯣꯉꯥꯟꯂꯣ? ꯅꯪ ꯑꯉꯥꯡ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯨꯔꯕ꯭ꯔꯣ? ꯊꯤꯟꯖꯔꯨꯔꯦ ꯁꯅꯥꯏꯕꯦꯝꯃ. ꯔꯥꯅꯦꯟꯗ꯭ꯔ ꯑꯦꯁ ꯅꯤꯔꯣꯝꯅꯁꯨ ꯍꯥꯏꯕꯗꯤ ꯃꯔꯣꯜ ꯀꯩ ꯀꯩꯅꯣ? ꯂꯝꯕꯤꯗ ꯉꯥꯏꯔꯝꯃꯣ. ꯄꯨꯡ 10ꯗ ꯊꯤꯕꯤꯗ ꯆꯠꯀꯅꯤ ꯍꯥꯏꯒꯅꯤ. ꯑꯃꯗꯨꯗꯤ ꯁꯨꯀꯨꯃꯥꯔ ꯁꯦꯀꯦꯇ꯭ꯔꯤ ꯀꯩ ꯍꯥꯏꯔꯒꯦ? ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯃꯇꯝꯗꯤ ꯇꯥꯛꯂꯛꯇꯦ. ꯇꯉꯥꯡꯁꯨ ꯊꯣꯡꯕ ꯍꯥꯞꯇꯥꯈꯤꯗꯦꯅꯀꯣ. ꯃꯇꯝꯒꯤ ꯋꯥꯐꯝꯁꯦ ꯑꯔꯨꯕ ꯑꯃ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ? ꯃꯇꯝ ꯑꯃꯠꯇꯗ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯑꯅꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯊꯧꯖꯤꯜꯂꯛꯄꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯣꯏꯗ꯭ꯔꯣ? ꯑꯩꯉꯣꯟꯗ ꯇꯉꯥꯡ ꯇꯧꯕꯤꯕꯁꯨ ꯀꯔꯤꯅꯣ? ꯊꯤꯕ ꯈꯪꯗꯕ ꯇꯧꯕꯤꯕ꯭ꯔꯣ? ꯒꯥꯔꯤ ꯊꯤꯕꯗ ꯂꯝꯕꯤ ꯑꯊꯨꯕꯁꯤꯗ. ꯅꯪꯕꯨꯗꯤ ꯀꯩꯗꯧꯅ ꯅꯧꯅ ꯑꯃꯨꯛ ꯊꯤꯒꯗꯧꯔꯤꯕ? ꯑꯩꯒꯤ ꯁꯤꯗꯤ ꯍꯌꯦꯡꯗꯅ ꯄꯨꯈꯤꯕ ꯆꯦꯟ ꯅꯈꯣꯏ ꯑꯅꯤꯗꯅꯦ ꯇꯤꯟꯗ ꯍꯦꯛ ꯊꯤꯅꯕꯤꯔꯅꯨ. ꯎꯔꯕꯦ ꯃꯃꯥꯡꯉꯩꯗꯗꯤ ꯃꯇꯝ ꯑꯁꯦ ꯃꯕꯨꯛ ꯇꯞꯄ ꯇꯨꯔꯦꯜ ꯆꯦꯜꯂꯝꯃꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯂꯣꯏꯁꯦꯝꯁꯤ ꯅꯣꯡꯖꯨ ꯊꯥꯗ ꯊꯣꯡꯖꯥꯎꯔꯣꯛꯅ ꯂꯝ ꯍꯦꯟꯕꯒꯨꯝ ꯄꯣꯠꯀꯤ ꯃꯃꯜꯁꯦ ꯏꯀꯥꯏ ꯏꯅꯥꯏꯔꯦ. ꯈ꯭ꯋꯥꯏꯔꯝꯕꯟ ꯈꯩꯗꯦꯜ ꯈꯝꯈ꯭ꯔꯒ ꯆꯥꯗ꯭ꯔꯤꯔꯥ ꯊꯥ ꯁꯦꯟ ꯊꯤꯃꯤꯟꯅꯔꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯊꯤꯀꯥꯗꯥꯔ ꯑꯣꯏꯔꯅꯤꯗꯅ ꯀꯥꯊꯣꯛꯈꯤꯕ ꯌꯥꯎ. MLA ꯑꯣꯏꯔꯅꯤꯗꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯂꯩꯉꯣꯏꯗꯒꯤ ꯁꯅꯥ ꯅꯤꯛꯄ ꯌꯥꯎ. ꯐꯤꯂꯝ ꯏꯁꯇꯥꯔ ꯑꯣꯏꯔꯅꯤꯅ ꯃꯁꯝ ꯈꯥꯛꯄ ꯌꯥꯎ. ꯍꯖꯥꯝ ꯕꯣꯏ ꯂꯩꯉꯣꯏ ꯄꯦꯠꯄ ꯁꯤꯟꯃꯤ ꯑꯩꯈꯣꯏꯁꯦ ꯃꯇꯝꯒꯤ ꯎꯐꯨꯜꯅ ꯈꯧꯔꯤ ꯑꯁꯦ ꯐꯨꯟꯗꯅ ꯁꯤꯒꯗꯧꯔꯦ. ꯆꯦꯟꯗꯕ ꯌꯥꯗꯕꯅꯤꯅꯦ ꯏꯆꯦꯝꯁꯦ. ꯅꯪꯅ ꯈꯟꯗ ꯆꯦꯟꯖꯕ ꯑꯩꯈꯣꯏ ꯇꯉꯥꯡꯁꯤꯗꯤ ꯊꯝꯕꯤꯔꯝꯃꯣ. ꯃꯇꯝꯒꯤ ꯅꯣꯡꯁꯤꯅ ꯐꯠꯇꯕꯅꯤꯅ ꯃꯔꯨꯞ ꯏꯊꯟꯗ ꯆꯦꯟꯕ ꯌꯥꯗꯦ. ꯇꯉꯥꯡ ꯇꯦꯡꯕꯥꯡ ꯂꯩꯈꯣꯡꯁꯦ ꯂꯣꯏꯅ ꯊꯤꯗꯕ ꯌꯥꯗꯦ. ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯃꯔꯨꯞ ꯑꯩꯕꯨ ꯍꯨꯟꯗꯣꯛꯇꯅꯕ ꯂꯩꯇꯨꯝ ꯃꯥꯅ ꯈꯛꯇ ꯅꯟꯗꯧꯔꯤꯕ. ꯂꯩꯇꯨꯝ ꯃꯥꯕꯨ ꯅꯣꯡ ꯆꯣꯠꯇꯅꯕ ꯃꯔꯨꯞ ꯑꯩꯅ ꯃꯊꯛꯇ ꯊꯣꯛꯇꯧꯔꯤꯅꯦ. ꯍꯣꯏꯕꯣ ꯅꯪꯒꯤ ꯇꯉꯥꯡꯁꯤꯗꯤ ꯅꯣꯡꯅꯒ ꯄꯦꯠꯍꯟꯕ ꯉꯝꯕ ꯇꯦꯡꯄꯥꯛ ꯂꯩꯇꯨꯝ ꯅꯠꯇꯦ. ꯁꯦꯟꯖꯦꯡꯅ ꯁꯥꯕ ꯂꯩꯄꯥ ꯒꯥꯔꯤꯒꯤ ꯃꯟꯗꯤꯂꯥꯅꯤꯅꯦ ꯃꯟꯗꯤꯂꯥ. ꯃꯟꯗꯤꯂꯥꯅꯤ ꯑꯩ. ꯃꯟꯗꯤꯂꯥ. ꯃꯟꯗꯤꯂꯥꯅꯤ ꯑꯩ. ꯃꯟꯗꯤꯂಾ. ꯃꯟꯗꯤꯂꯥ. ꯅꯨꯄꯤꯅ ꯈꯟ ꯈꯟꯗꯨꯅ ꯆꯥꯕ ꯃꯟꯗꯤꯂꯥ. ꯃꯊꯛꯇ ꯊꯣꯡꯂꯒ ꯃꯈꯣꯏꯅ ꯊꯧꯗꯣꯛꯑꯒ ꯅꯣꯡ ꯁꯥꯟꯅꯩ. Mandilani ay Mandila. Ano pinumala joy Hamdana ay Shaykali Mandila. Ano pinumala joy Hamdana ay Shaykali Mandila.
ꯄꯥꯏꯔꯛꯇꯕꯗꯤꯅꯦ ꯃꯤꯅ ꯃꯤꯕꯨ ꯊꯦꯛꯇꯅ ꯐꯥꯎ ꯆꯥꯕꯗ ꯐꯤꯕꯝꯁꯤꯗ ꯍꯤꯡꯁꯦꯗꯅ ꯍꯥꯏꯔꯕꯗꯤ ꯑꯉꯥꯡꯅ ꯃꯟꯗꯤꯂꯥ ꯁꯥꯏ ꯕꯕꯥꯍꯜ ꯅꯪ ꯇꯥꯒꯥꯅꯤ ꯀꯌꯥ ngomoi nungda nungsada nungda leibak ka onbado talle wagani aina hujik thiridi losingna nungai na phamna sabune yaka gari ki pambu apang mo makikita ka ng hapon kung sila niya apang mo makikita ng karabol upul karabol masak sila trene karabol ay losing mo siya hadyan ang planong daw lupa buwan halaga lupi ko na manay ni dahil na hamna na sali mase sa lagi panik pa madu phawa hujikti yanarak tradunai semsi nupi su masang kaya kanare sifai phawa khanare ne ado tangan nila siguro ka kayo naghay kong nai lai re mandila sing lai di yaka gari ahan mo pankhat ke ko ne ngomoi oi yaman khana ko talle ka moe ba ai ai chali ai de soi ba thi chaka oi chai nang gikaliwa siyang ka daw yung hay ko nang ipin ay hati ka de kage sunay ba nang tinggaw pinati accident kaya ko mangjan rasan siyo nanda ay dami ba siyang ulam sa pabi nang ba pinupasta ko ay ini ka na sa ay kami ko sunay ba ano yan ni tanga ni ka lai ni pa mali si pa ka pa agad riyaw ko ya sha ha ka ni prakari wai ni khande ni sa hai Asrang punta da thadaraga samugo ni olhal dori bani hayo o sa hai samdo personal kun da khadar ka mi ko han ki hai nangi mizo thasaru dagi iroi oru re le khom le na ko no lu thungi haidana jini janga da is du ba chachari kani kun jo ke la phule bra Diri zangalda juar sangaruge sora zanurda sora bazar yauge tusi awang mai tamna ba set na sana ba serdi soi pe yade sao je kunaba mama na bacha sen sang da sara ni ne koi di sen suma chang mama sa bari koi ko bari iru na dam koi rulga samu na jagadi kuching da sel ta mama to ke do ni to ni ha to ma lo ka kien ga ga in sing ba ta le sa hai wai mo mama shin ba hol mama ka shi hai mama na kai yin da lam zao in sing da lu ko mo koi da sa da ni yung da le ho ba ma ma do mar mo ma ro mama ko ta na ma sa ba ya na ha to ma lo ga sa hai ka mapa utla masap dia ratuma masan mapa tuna masan di mama di kundo ka sa pati sumra tuma chunde sanai be ba chunde masa do bahan ni hai ni budi mama du ka papa du ka usha ma ta tu min na balam tuma kru khawai ta phige iyong tat phade isan thau ma phade mama do san khat na mana pa masa da tlai bumi mo ni blow ho le ta tarum ko mama na mama da ki mana ta chang bung lo da ki ku ji 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 pa mai ta kan ma pa ko sa ba sen dai lai fa dan ai ni ji ta na pai ne Sambaray tas isari humang karoy pigi iyong takar tarit
ꯂꯥꯛꯄ ꯏꯊꯪ ꯃꯇꯣꯟꯗꯣ ꯊꯧꯕ ꯇꯤꯡꯈꯪꯒꯤ ꯃꯇꯣꯟꯗꯨꯗ ꯄꯥꯏꯕꯤꯈ꯭ꯔꯣ ꯆꯥꯎꯅ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯉꯥꯏ ꯆꯍꯤ ꯃꯇꯥꯡ ꯆꯥꯗꯦ ꯈ꯭ꯔꯤꯁꯀꯤ ꯋꯥꯔꯤꯗ ꯌꯥꯎꯕ ꯔꯥꯅꯤ ꯀ꯭ꯂꯥꯏꯇꯦꯝꯅꯦꯁꯇ꯭ꯔꯥꯅ ꯅꯤꯡꯊꯧ ꯑꯦꯒꯥꯃꯦꯝꯅꯣꯟ ꯉꯥꯏꯕꯒꯨꯝ ꯅꯈꯨꯠꯇ ꯍꯩꯖꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯗꯣꯟꯕ ꯂꯥꯛꯄ ꯏꯊꯪ ꯃꯇꯣꯟꯗꯨꯅ ꯅꯔꯝ ꯆꯠꯇꯣ ꯀꯩꯅꯣ ꯑꯩꯗꯤ ꯀꯅꯥꯁꯨ ꯈꯪꯂꯥ ꯐꯣꯛ ꯐꯣꯛ ꯌꯦꯂꯉꯥ ꯃꯔꯤ ꯄꯠꯇ ꯑꯁꯤꯒꯨꯝꯕ ꯁꯦꯟ ꯊꯣꯛꯄ ꯁꯟ ꯏꯔꯣꯏꯁꯦ ꯇꯔꯥꯗꯪ ꯁꯨꯅ ꯂꯣꯏꯕ ꯉꯝꯂꯒꯗꯤ ꯆꯅꯤ ꯇꯔꯥꯗꯤ ꯂꯤꯁꯤꯡ ꯑꯅꯤ ꯊꯥꯗ ꯑꯗꯨ ꯁꯅꯥꯏꯕꯦꯝꯃ ꯀ꯭ꯋꯥꯛꯇꯤ ꯒꯥ ꯒꯥ ꯈꯔ ꯈꯣꯡꯒꯅꯤ ꯑꯗꯨꯒ ꯍꯌꯤꯡ ꯈꯔꯁꯨ ꯏꯁꯩ ꯄꯥꯝꯖꯔꯅꯤ ꯀ꯭ꯋꯥꯛꯁꯨ ꯈꯣꯡꯁꯅꯨ ꯍꯌꯤꯡꯁꯨ ꯏꯟꯁꯅꯨ ꯁꯖꯤꯕꯨ ꯀꯥꯂꯤ ꯅꯪꯅ ꯁꯥꯔꯤ ꯅꯪ ꯑꯩꯒꯤ ꯍꯤꯡꯕ ꯇꯥꯏ ꯏꯇꯤꯛꯀꯤꯕꯨ ꯃꯇꯝꯅ ꯌꯥꯝꯅ ꯆꯦꯜꯂꯤ ꯈꯨꯔꯧ ꯂꯝꯖꯦꯜ ꯅꯪ ꯑꯩ ꯉꯥꯛ ꯑꯣꯟꯊꯗꯅ ꯇꯥꯔ ꯀꯅꯥꯅ ꯆꯤꯡꯈꯠꯄꯤꯒꯗꯒꯦ ꯑꯦ ꯆꯤꯡꯈꯠꯇꯧ ꯁꯔꯨꯛꯄꯨꯗꯤ ꯉꯥꯗ ꯄꯤꯖꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯉꯥꯅ ꯆꯥꯕꯗ ꯍꯧꯖꯅꯕ ꯉꯥ ꯃꯆꯤꯟꯖꯥꯛ ꯏꯄꯨꯛ ꯊꯟꯅ ꯆꯥꯁꯤ ꯆꯠꯅꯔꯣ ꯂꯥꯏ ꯊꯔꯧ ꯑꯍꯝꯕꯗꯣ ꯂꯥꯛꯄꯗ ꯈꯪꯉꯣ ꯁꯟꯗꯕ ꯃꯥꯒꯤ ꯂꯥꯟꯁꯤ ꯙꯔꯃ ꯍꯥꯏꯕꯗꯨ ꯁꯦꯠꯁꯤꯕꯨ ꯄꯥꯛꯅꯅ ꯄꯥꯏꯕꯤꯒꯗꯕ꯭ꯔꯣ ꯍꯨꯏꯈꯥꯎ ꯇꯣꯏꯅ ꯍꯣꯡꯒꯟꯕ ꯁꯦꯟꯗꯣ ꯑꯩ ꯄꯥꯏꯖꯔꯒ ꯁꯉꯥꯏ ꯑꯃꯃꯨꯛ ꯁꯉꯥꯏ ꯀꯗꯥꯏꯗꯒꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯒꯤꯔꯣ ꯁꯍꯔꯁꯤꯗ ꯃꯅꯤꯡ ꯊꯨꯡꯂꯕ ꯁꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯃꯈꯣꯏꯁꯤꯡꯗꯣ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯆꯥꯕꯗ ꯊꯦꯡꯅꯔꯛꯄꯗꯅꯦ ꯐꯥꯕ ꯋꯥꯠꯂꯗꯤ ꯐꯥꯗꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣ ꯃꯤꯔꯛꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯁꯥꯅꯣ ꯃꯤꯅ ꯑꯣꯟꯕꯅꯦ ꯃꯔꯁꯤ ꯃꯇꯥ ꯆꯍꯧꯗ꯭ꯔꯒꯗꯤ ꯁꯥꯗ ꯃꯆꯤꯅ ꯋꯥꯏꯕ ꯉꯝꯃꯤ ꯖꯦꯛꯁꯟꯗ ꯈꯪꯕ ꯐꯝꯃꯤꯅ ꯑꯗꯨ ꯁꯅꯥꯏꯕꯦꯝꯃ ꯑꯩ ꯖꯦꯛꯁꯟꯗ ꯍꯪꯉꯣ ꯀꯔꯤ ꯁꯥ ꯑꯣꯏꯅ ꯐꯝꯃꯤꯁꯤꯕꯨ ꯑꯍꯥꯟꯕꯗ ꯁꯥꯎꯕ ꯑꯣꯏꯅ ꯐꯥꯕꯅꯦ ꯍꯧꯖꯤꯛꯇꯤ ꯁꯥ ꯑꯇꯩ ꯐꯥꯔꯒ ꯇꯝꯕꯤꯕ ꯉꯝꯕ ꯑꯣꯖꯥ ꯃꯥꯁꯇꯔ ꯀꯥꯔꯕꯅꯤ ꯁꯅꯥꯏꯕꯦꯝꯃ ꯍꯥꯏꯌꯣ ꯋꯥ ꯀꯥꯏꯕꯤꯕ꯭ꯔꯣ ꯑꯆꯧ ꯌꯥꯝ ꯁꯥ ꯃꯌꯥꯝꯁꯤꯕꯨ ꯐꯥꯕ ꯉꯝꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯕꯕꯥ ꯍꯥꯏꯅ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯃꯉꯣꯟꯗ ꯈꯔ ꯇꯝꯕꯤꯕ ꯌꯥꯒꯗ꯭ꯔꯣ ꯃꯉꯣꯟꯗ ꯇꯝꯕꯤꯕꯗꯤ ꯌꯥꯅꯤ ꯅꯪꯅ ꯈꯤꯡꯉꯦꯗꯅ ꯈꯤꯡꯉꯦꯕ ꯁꯨꯀꯨꯃꯥꯔꯁꯤꯗꯤ ꯑꯗꯣ ꯁꯅꯥꯏꯕꯦꯝꯃ ꯑꯌꯥꯝꯕ ꯁꯤꯀꯥꯔꯤꯅꯗꯤ ꯁꯥꯁꯦ ꯑꯃꯈꯛꯇꯪ ꯂꯣꯏꯕ ꯄꯥꯝꯃꯦ ꯑꯗꯣ ꯁꯅꯥꯏꯕꯦꯝꯃꯅꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯥ ꯂꯣꯏꯕ ꯄꯥꯝꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯃꯈꯩ ꯐꯕꯅꯤꯅꯦ ꯑꯣꯖꯥ ꯃꯥꯁꯇꯔ ꯃꯍꯥꯖꯣꯟ ꯀꯅꯥꯅ ꯂꯨꯄꯥ ꯂꯥꯛ 2-3 ꯇꯥꯔꯒ ꯄꯦꯜꯂꯦꯗꯅ ꯄꯣꯊꯥꯔꯤꯕꯅꯤ ꯌꯦꯡꯉꯣ ꯁꯤꯔꯕꯇꯗ ꯁꯤꯡ ꯃꯩꯆꯥ ꯄꯦꯟꯅꯕꯒꯤ ꯋꯥꯅꯤ ꯊꯦꯡꯅꯕꯅꯤ ꯐꯥꯏꯜ ꯃꯌꯥꯝ ꯑꯃ ꯐꯥꯒꯦ ꯀꯣꯛ ꯉꯥꯎꯔꯗꯅ ꯐꯥꯏꯜ ꯃꯔꯛꯇ ꯑꯩ ꯐꯥꯏꯜ ꯄꯨꯔꯒ ꯂꯥꯛꯏ ꯀꯩꯅꯣ ꯁꯤꯗꯤ ꯐꯥꯏꯜ ꯅꯠꯇꯦ ꯕꯖꯥꯔ ꯕꯦꯒꯅꯤ ꯑꯩ ꯑꯗꯨ ꯎꯞꯄꯒ ꯂꯥꯛꯏꯗ ꯑꯩꯅ ꯁꯨꯝ ꯀꯥꯎꯒꯜꯂꯤꯕ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯊꯕꯛ ꯆꯤꯟꯕꯅꯔ ꯅꯠꯇ꯭ꯔꯒ ꯃꯇꯤꯛ ꯆꯥꯗꯕꯁꯤꯡꯗꯒꯤ
ꯁꯦꯜ ꯈꯔ ꯆꯥꯔꯨ ꯑꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯥꯍꯦꯕ ꯑꯃꯨꯛꯇ ꯉꯥꯏꯕꯤꯌꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯥꯍꯦꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯥꯍꯦꯕ ꯑꯃꯨꯛꯇ ꯉꯥꯏꯕꯤꯌꯨ ꯑꯩ ꯑꯩꯕꯨ ꯉꯥꯏꯈꯣ ꯂꯥꯎꯔꯛꯄꯗꯨ ꯅꯪ ꯂꯍꯥ ꯑꯩ ꯅꯠꯇ꯭ꯔꯕꯗꯤ ꯂꯟꯁꯀꯤ ꯀꯅꯥ ꯍꯪꯕ ꯑꯣꯏꯗꯒꯦ ꯆꯥꯔꯝꯃꯣ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯑꯇꯣꯞꯄ ꯑꯩꯕꯨ ꯍꯪꯕ ꯈꯪꯕꯤꯗ꯭ꯔꯣ ꯍꯥꯏꯔꯣ ꯑꯩꯕꯨ ꯅꯪꯕꯨꯗꯤ ꯀꯩꯗꯧ ꯈꯪꯗꯧꯔꯤꯕ ꯑꯗꯨ ꯄꯪꯕꯅ ꯀꯔꯝꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯔꯨꯏꯅꯣ ꯁꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯀꯥꯏꯅ ꯇꯨꯡꯗ ꯃꯔꯛꯄꯗ ꯑꯩ ꯀꯩꯗꯧ ꯈꯪꯕꯤꯗꯣꯏꯅꯣ ꯑꯩ ꯋꯥꯅ ꯇꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤ ꯁꯥꯏꯕꯒꯤ ꯊꯣꯡꯒꯥꯟ ꯅꯪꯒꯤ ꯅꯃꯤꯡꯗꯨ ꯀꯔꯤ ꯀꯧ ꯑꯩꯒꯤ ꯃꯤꯡ ꯌꯥꯝꯃꯦ ꯏꯇꯩꯕꯦꯝꯅ ꯇꯥꯛꯄꯤꯗ꯭ꯔꯣ ꯀꯩꯗꯧ ꯇꯥꯛꯇꯣꯔꯤꯅꯣ ꯑꯩꯅ ꯉꯀ꯭ꯔꯥ ꯆꯐꯨ ꯑꯃ ꯊꯝꯂꯝꯕꯗꯨꯕꯨ ꯁꯥꯏꯐꯝꯗ ꯍꯥꯏꯕꯤꯗꯕ꯭ꯔꯣ ꯍꯥꯗꯦ ꯑꯩ ꯈꯪꯗꯦ ꯑꯗꯨꯛ ꯌꯥꯝꯕ ꯉꯀ꯭ꯔꯥꯗꯨ ꯏꯇꯩꯕꯦꯝ ꯃꯊꯟꯇꯅ ꯍꯥꯏꯔꯕꯗꯤ ꯆꯥꯕ ꯆꯪꯉꯕ ꯇꯥꯏ ꯍꯣꯏ ꯂꯝꯕꯤꯗ ꯑꯗꯨ ꯑꯩꯅ ꯄꯤꯈꯤꯕꯗꯤ ꯉꯀ꯭ꯔꯥꯗ ꯅꯠꯇꯦ ꯆꯥꯃ ꯆꯞꯄꯤ ꯑꯍꯟꯕ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯂꯥꯎꯕ ꯑꯅꯤꯈꯛꯁꯨ ꯏꯇꯩꯕꯦꯝꯅ ꯄꯤꯕꯤꯗ꯭ꯔꯣ ꯁꯥꯏꯌꯦꯠꯇꯕ ꯐꯥꯎꯕ ꯄꯤꯗꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯉꯀ꯭ꯔꯥ ꯆꯥꯕꯤꯗꯨ ꯆꯥꯃ ꯆꯞꯄꯤꯗꯨꯁꯨ ꯇꯤꯜꯂꯥꯏ ꯈꯨꯝꯕꯤꯅ ꯊꯝꯅꯥ ꯆꯥꯕꯗꯨ ꯆꯥꯕ ꯆꯥꯎꯔꯦ ꯍꯣꯏ ꯅꯪꯅ ꯑꯩꯕꯨ ꯂꯝꯖꯥꯎ ꯎꯁꯤꯠꯇꯅ ꯂꯛꯅꯩ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯃꯕꯨꯁꯨ ꯉꯀ꯭ꯔꯥ ꯆꯥꯕꯤ ꯇꯤꯜꯂꯥꯏ ꯈꯨꯝꯕꯤ ꯀꯥꯏꯅ ꯀꯔꯦꯝꯅꯔꯤꯕ ꯅꯪ ꯀꯅꯥꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯅꯪ ꯑꯩꯕꯨ ꯁꯛꯈꯪꯗ꯭ꯔꯣ ꯁꯛꯄꯨꯗꯤ ꯉꯁꯤ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯑꯩꯗꯤ ꯊꯅꯥꯒꯤ ꯎꯄꯨꯗ ꯂꯩꯅꯤꯡꯕ ꯃꯤꯠꯇꯦ ꯈꯪꯕꯤꯌꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯊꯅꯥꯒꯤ ꯄꯨꯂꯤꯁ ꯑꯃꯇꯪ ꯍꯥꯞꯄꯤꯕꯅꯤ ꯍꯥꯞꯄꯤꯗ ꯌꯥꯗꯕ ꯋꯥ ꯅꯣꯝꯕ ꯂꯥꯛꯄ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯤꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥꯃꯛꯇ ꯅꯪꯕ ꯑꯉꯥꯎꯕ ꯑꯃꯕꯨ ꯑꯩꯅ ꯀꯔꯝꯅ ꯄꯨꯂꯤꯁ ꯑꯣꯏꯍꯟꯒꯗꯒꯦ ꯊꯤꯅ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯠꯇꯤꯡ ꯅꯕꯨ ꯆꯨꯞꯆꯕꯅꯦ ꯌꯥ ꯑꯩ ꯅꯪ ꯄꯨꯂꯤꯁ ꯍꯥꯞꯄꯣ ꯂꯝꯕꯤꯗ ꯌꯥꯗꯦ ꯀꯔꯤꯒꯤ ꯏꯇꯩ ꯃꯦꯝꯅ ꯍꯥꯞꯄꯤꯅꯤ ꯇꯥꯛꯄꯤꯒꯦ ꯍꯣꯏ ꯅꯠꯇꯪ ꯕꯦꯝꯃꯅ ꯑꯩꯕꯨ ꯉꯝꯕ꯭ꯔꯣ ꯉꯥꯁꯨ ꯁꯦꯟꯁꯨ ꯉꯝꯅꯤ ꯍꯥꯏꯅ ꯀꯧꯕꯅꯦ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯁꯦ ꯃꯄꯥꯟ ꯊꯣꯡꯗ ꯇꯧꯁꯤꯟꯅꯔꯕꯁꯨ ꯅꯨꯄꯤꯅ ꯑꯌꯥꯝꯕ ꯉꯝꯃꯤꯗ ꯉꯝꯃꯕꯗꯤꯅꯦ ꯉꯀ꯭ꯔꯥ ꯆꯥꯕꯤ ꯇꯥꯕꯅꯨ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯁꯥꯏꯔꯒ ꯉꯥꯁꯨ ꯁꯦꯟ ꯐꯥꯔꯒ ꯉꯝꯕꯅꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯗꯦ ꯍꯥꯏꯕ ꯆꯥꯗꯁꯨ ꯑꯩꯒꯤ ꯊꯣꯡ ꯇꯥꯛꯄꯤꯈ꯭ꯔꯦ ꯀꯔꯤꯒꯤ ꯉꯀ꯭ꯔꯥꯁꯨ ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯄꯅꯦ ꯁꯦꯟꯁꯨ ꯏꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯛꯄ ꯊꯅꯥ ꯈꯜꯂꯒꯁꯨ ꯃꯤꯅꯤ ꯍꯥꯏꯅꯈ꯭ꯔꯦ ꯃꯤ ꯏꯃꯥꯅ ꯅꯨꯄꯤ ꯃꯁꯛ ꯐꯖꯈꯤꯕ ꯑꯃꯁꯨ ꯍꯥꯏꯅꯔꯨꯔꯦ ꯊꯅꯥꯁꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗ ꯄꯤꯔꯛꯇꯦ ꯃꯁꯤꯗ ꯃꯣꯏꯕꯨ ꯄꯨꯂꯤꯁ ꯍꯥꯞꯄꯤꯔꯛꯎ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯃꯤꯡꯗꯨ ꯀꯔꯤ ꯀꯧꯕ ꯃꯇꯝꯁꯨ ꯀꯧꯏ ꯄꯣꯊꯥꯡꯁꯨ ꯀꯧꯏ ꯑꯩ ꯀꯔꯤꯒꯤꯅꯣꯅꯦ ꯀꯣꯊꯥꯡ ꯀꯧꯔꯤꯕꯗꯤ ꯍꯥ ꯁꯦ ꯄꯣꯊꯥꯡꯁꯦ ꯃꯥꯏꯔꯨꯅ ꯆꯠꯀꯜꯂꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯄꯤꯕꯤꯕ ꯎꯄꯥꯜꯅꯤ ꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯇꯥꯟꯅꯈꯤꯁꯤ ꯏꯊꯣꯛꯀꯦꯅꯣ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯦ ꯏꯃꯥꯅ ꯅꯨꯄꯤꯒ ꯍꯥꯏꯅꯔꯨꯔꯛꯄꯅꯤ ꯁꯣꯏꯔꯕꯗꯤ ꯁꯤꯕꯅ ꯐꯔꯛꯄꯅꯤ ꯁꯤꯒꯤ ꯁꯤꯖꯣꯝꯗ 이탄도 시우기 미고르기 까나기 나그라자 김치 장국이 어이 형님 나 다섯 개 하나 시행수 한 놈이게 자 투어 튀게 하얘 와 하얘 문제를 해 아이 나그라 신고 비면 아이 자 아이 자 도기 자 아이 자
ꯂꯥꯛꯑꯁꯦꯅ ꯍꯥꯏꯕꯤꯌꯨ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯐꯥꯟ ꯍꯥꯏꯍꯟꯕꯤꯔꯨꯕ hayingdagi thorok ka biyan
실로 하자. 레인이 그래. 왜 아이 나 소도 배우고 그래. 소도 배우고 그래. 아이 비터, 너무 잘하는 사람 그러네. 아이, 딸이 들리는 강아지가 이러는 거야. 윤들레리가 있더니 뒤로 물어봅니다. 커이너는 거 아시든 퍼져 있는 거. 사람도 파기 사나나 사나다 사나 무정마 루바리싱 아니 허리 주차점이 누비면 너무 왜 그러지? 아이디 이게 몇 두판 갑자기 아이디 럼롱의 두판 갑자기 아이디 두판다 비밀의 아이들은 밤중에다 이 쌤씨는 우리 기보에 신이 된 쌤씨 아이제 이북 카락터이 하이들은네 야 뻥보다 좋아하는 거기 마서 가자비 먹다 하면은 아이디 두판되기 쟁 하와이 하우 우로 빵 쏟다 아이가 좀 왔다 우리 방금 보더라 숭비바 뭐이 되네 루파 잔이서 수제돼 인사비 보이도 거기 비로 그러더나 하이 사나 모호르망아당이 로켓 마땅 사비 하이거지 야데 몽나하다가 그거 쏟다 비하르가 서울을가 마파한테 싹해 셈시 나도 셈시 화숭랑이 루비 바보 가이나 그래 하이도 수야를 꿈도 아주지 포스피 이게 뭐와 그걸 그들이 버자리에 무슨 그자를 좋아 lây thì xem gì à đúng rồi mà sạch thì này đi xem gì với tôi ai bộ dịch vụ khu là sao nó sao bắt tay ai ăn nó sùng suối yang mang chơi này xem gì cái này cũng là nó xem gì không chúng ta là gì nhỉ cả buôn là linh trái linh là hàng ngôi nó cao thay cao nuôi được gì 많이 xem gì
ꯊꯣꯛꯄ꯭ꯔꯣ ꯀꯔꯤ ꯄꯣꯠꯅꯣ ꯄꯨꯗꯣꯏꯅꯣ 이거 두칸 가미는 따라 카이너를 로이드로 카이너 비들의 이반이 카이너래 두칸 담아도 볼 야나 진짜도 봐마도 TV로 하이크림이네 입에도 hꯧꯖꯤꯛꯇꯤ ꯊꯋꯥꯏ ꯂꯥꯛꯄꯗꯣ ꯏꯁ ꯃꯥꯗꯤꯅꯦ ꯅꯣꯏꯒꯨꯝꯕ ꯑꯐꯪꯕꯁꯦ ꯐꯥꯔ ꯁꯤꯡꯖꯨ ꯆꯥꯏ ꯍꯥꯏꯕꯀꯣ 카이너 비루 레와만도 야 하이자로 ꯉꯥꯏꯈꯣ ꯃꯥꯅ ꯂꯣꯏꯅ ꯍꯥꯏꯔꯝꯕꯗꯣ ꯀꯔꯤ ꯍꯥꯏꯅꯣ 진이다 아이가 오래 라케는 하이로래 마나 하이바 하이로만 너무 비비네 오늘시 하이로미 있네 입에도 ꯅꯪ ꯆꯠꯂꯨꯕ꯭ꯔꯣ ꯆꯠꯅꯤꯡꯕ꯭ꯔോ 라케지 하이로래도 샤루를 눈에 입에도 까까리 하리바 우리들이 시네마에 깎게 시네마에 하리바 아이수 마가 뭐래 시네마에 빠따에 아이 그도 누비게 누바가 시니마 이기는 것에 야 파티 해버리 어쩌서 우리 게도 에 나이코네 나요 모두 팀이 하리바 누바가 누구나 오 사나 사바 하이 타바가네 만 까까리 하리바 아이디가 참새 사나 뭘 망하기 로켓 아무튼 시레바디야 누미다도 일렉트릭 타드라가수 나니가 하이 너네 너네 누비게 괜찮다 엘렉트릭 구티 위로 까르다리 이거 맞아 야 아, 자세 우리 이제 사나 사고는 리는 사고 사나 사박이 누비드나 가다이다기 탕고이노 밑하니 무섭게 하는데 까먹다 어느 날 이거가 내 얘기 해줘 가리 말아 아이고 아픈 거 가야 깨져올라가 생리 입에서 사나 뭘 망하는 생물이 아니 하려니 사실롭게 흑자로 Lupi mo pang buwan ko sa masaya ay suyaw ay
Mamuli magay harap na. Hoy, binay ko diba? Mahal ni kasi. Lupi na yung kani. Ano na? Iha na hato da. Siya na lupi haks. Sanajaw ako ito ay ato ko siya puti mamamigin na sa sila masakot talaga sawang masulat pa Laiba mga kapagpupan lupi nga. Mahukubalin nga. Kasi lupi na tayo sa mahakit na mahal ni ba? jadi kaya mana itu hapile madugil naman na luthan na ikudase mabukin naman ano kami naman sino masakot talaga hati masuko ka naman Ano di? Iba ni si Pang Bizir tayo. Laiba piyam si Iyay pa ba? Isu to ito. sama sa kaya ibalik kita ini kaya mga ano siya hindi nga yung si Mati Karasi sino na ayaw ko na hindi kaya tatang naging mo na batin ko siya Correct. Padung si Hayamaso. Bakang ito yang kaya nagdeg lang. Siya na tumihi mo na sa kalas. Ito po para mayang do. Yun ang mga lasiko. Mado na iba ni kanak pin. iba ni dapat pangalan ko siya mga literary siya marunga iba ni kadai na masih niya ba puro talagang si kada naman Nang sana daw ibu nungin usiba tadi ni. Sana. Nang kung si ang laga buliba ang labo nang are galing lai kung laba dari shannan na buat jual nung sire ni. maduni ni maya hingbagi maya mga punesha lelay kung laba ay nangungunin laba ekalisan hadaro kot pujuwalo naning nakatang karo ekalisan kausaro iki kausaro kausaro iki kausaro mayukan nanayukan mayukan nanayukan kausaro ganisyan
संध्याया चंपद गाते कानौ आवा सारने को गति थे के नहीं के बाकी के ना
ꯃꯁꯤꯅ ꯀꯔꯤꯅ ꯁꯥꯕꯅꯣ? ꯑꯩꯒꯤ ꯑꯗꯨꯁꯤꯡꯕꯨ ꯑꯣꯟꯅꯔꯛꯂꯕ ꯖꯥꯠ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯛꯊꯣꯛ ꯍꯋꯥꯏ ꯄꯥꯟꯗꯕ ꯃꯈꯩ ꯃꯔꯨ ꯊꯣꯛꯄꯅꯤꯗ ꯍꯪꯗꯅ ꯈꯪꯗꯦ. ꯑꯩꯕꯨꯗꯤ ꯅꯪ ꯀꯔꯤ ꯄꯣꯠꯅ ꯁꯥꯕꯅꯣ? ꯅꯨꯡꯅ ꯁꯥꯕ. ꯑꯁꯤꯕ ꯅꯪꯒꯤ ꯃꯀꯣꯛꯇ ꯀꯔꯤ ꯑꯣꯏꯔꯝꯃꯤ? ꯗꯨꯀꯥꯟꯗꯥꯔꯅꯤ. ꯅꯨꯡꯉꯣꯟꯕ ꯁꯇꯤ ꯏꯕꯦꯇꯣꯟꯒꯤ ꯁꯥꯕꯒꯤ. ꯏꯕꯦꯇꯣꯟ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ? ꯀꯔꯤ ꯀꯨꯔꯥꯡꯗ ꯌꯥꯎꯏ? ꯅꯍꯥꯃꯨꯛꯀꯤ ꯃꯀꯣꯛꯇ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏ. ꯁꯇꯤ ꯃꯥꯅ ꯃꯄꯨꯔꯣꯏꯕꯗ ꯁꯥꯕ ꯇꯧꯈꯤꯕꯅꯤ. ꯏꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯄꯥ? ꯗꯨꯀꯥꯟꯒꯤ ꯍꯤꯡꯁꯥꯞꯇ ꯖ꯭ꯋꯥꯔꯒꯤ ꯃꯁꯛ ꯐꯖꯕ ꯊꯕꯥ ꯑꯃꯅ ꯄꯩꯁꯥ ꯃꯁꯤꯡ ꯈꯔ ꯐꯪꯍꯟꯕ. ꯑꯩꯅꯁꯨ ꯌꯥꯎꯏ. ꯃꯃꯟꯗꯨꯗꯤ ꯁꯇꯤꯅ ꯇꯥꯛꯄ꯭ꯔꯥ? ꯀꯩꯗꯧꯔꯒ ꯊꯣꯛꯀꯅꯤ ꯍꯥꯏꯔꯦ? ꯅꯨꯡꯇꯤꯒꯤ ꯏꯇꯨꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯗ ꯄꯨꯡ ꯑꯅꯤ ꯊꯥ ꯑꯃ ꯆꯨꯝꯅ ꯂꯦꯞꯄꯨ ꯍꯥꯏꯕꯤꯔꯝꯃꯤ. ꯃꯥꯅ ꯁꯤꯗ ꯊꯣꯛꯏꯕ ꯄꯨꯝꯅꯃꯛ ꯊꯥꯏꯅ ꯄꯨꯔꯥ ꯂꯩꯔꯝꯕ ꯉꯥꯛꯇꯅꯤ. ꯂꯪꯀꯥꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯞꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯖꯣꯙ꯭ꯌꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯇꯤ ꯁꯤꯇꯥꯕꯨꯁꯤꯡ ꯃꯗꯨꯒꯤ ꯃꯍꯩꯅ ꯔꯥꯝꯖꯗ꯭ꯔꯕꯤꯁꯤꯡꯅ ꯄꯥꯟꯕꯒꯤ ꯃꯔꯛꯇ ꯋꯥꯅ ꯃꯆꯥ ꯌꯥꯎꯁꯟꯈꯤ. ꯁꯧꯒꯠꯂꯕ ꯌꯨꯕꯥ ꯁꯥꯃꯨꯒꯤ ꯁꯥꯞꯇꯒꯤ ꯁꯇꯤ ꯁꯀꯨꯟꯇꯂꯥ ꯋꯥꯡꯂꯕ ꯎꯌꯣꯛ ꯃꯊꯛꯇ ꯋꯥꯅ ꯃꯆꯥ ꯌꯣꯛꯁꯟꯈꯤ. ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯡꯕ ꯃꯤꯁꯤꯡꯅ ꯏꯍꯣꯡꯈꯤꯕ ꯁꯥꯎꯅꯔꯤ. ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯅꯦ ꯊꯃꯣꯏꯗ ꯆꯦꯟꯕ ꯖꯥꯠ. ꯀꯔꯝꯕ ꯁꯤꯛꯁꯇꯤꯌꯥꯒꯤ ꯋꯥꯈꯜ ꯑꯣꯏꯅ ꯇꯧꯕꯤꯔꯁꯤ? ꯒ꯭ꯔꯦꯁꯀꯤ ꯃꯣꯅꯥꯒꯤ ꯃꯐꯝꯗꯤ ꯂꯦꯞꯇꯨꯅ ꯍꯥꯠꯀꯗꯕ. ꯇꯨꯡꯗꯩꯕꯨ ꯑꯍꯟ ꯇꯧꯕ
ꯁꯅꯥꯇꯣꯝꯕꯤ ꯑꯩꯌꯥ ꯁꯅꯥꯌꯥ ꯀꯦꯀꯨ ꯂꯣꯄꯤꯔꯣ ꯅꯠꯆꯗꯦ ꯑꯩꯌꯥ ꯐꯣꯡ ꯐꯣꯡ ꯑꯩꯕꯨ ꯉꯁꯤꯒꯤ ꯇꯨꯝꯃꯨꯔꯕ꯭ꯔꯥ ꯀꯩꯅꯣ? ꯑꯣ ꯉꯁꯤꯒꯤꯁꯦ ꯄꯤꯗ꯭ꯔꯤꯌꯦ ꯁꯅꯥ, ꯅꯪ ꯈꯔꯗꯤ ꯍꯥꯞꯄꯅꯤ. ꯑꯩ ꯇꯨꯝꯅꯤꯡꯉꯤ. ꯑꯉꯥꯡꯁꯤꯡꯗꯤ ꯁꯤꯅꯤꯃꯥ ꯌꯦꯡꯕ ꯂꯣꯏꯅ ꯆꯠꯂꯦ ꯀꯅꯥ ꯂꯩꯁꯤꯟꯕꯤ ꯍꯧꯖꯤꯛꯀꯤꯗꯣ ꯋꯥꯅ ꯏꯁꯤꯟꯖꯔꯒ ꯋꯥ ꯉꯥꯡꯕ ꯂꯥꯛꯏꯕ ꯀꯩꯅꯣ ꯑꯩꯗꯤ ꯃꯤꯍꯨꯟ ꯇꯤꯡ ꯇꯤꯡ ꯆꯣꯡ ꯁ꯭ꯋꯥꯏꯗ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯕꯨ ꯆꯩ ꯆꯥꯍꯧꯗꯕꯗꯨꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯍꯨꯃꯥꯡ ꯀꯩꯅꯣ ꯍꯨꯃꯥꯡ ꯄꯣꯠ ꯂꯨꯄꯝꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯍꯨꯃꯥꯡ ꯍꯟꯖꯤꯜꯂꯕꯅꯤꯅ ꯏꯪꯂꯅꯤ ꯍꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯍꯨꯃꯥꯡ ꯃꯃꯟꯗꯨꯅꯦ ꯃꯥꯅꯤ ꯑꯗꯣꯏ ꯀꯥꯔꯒ ꯑꯗꯣꯏ ꯁꯣꯡꯕꯗ ꯉꯥꯇꯣꯟ ꯃꯄꯤ ꯂꯛꯑꯦꯌꯦ. ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯉꯥꯇꯣꯟ ꯃꯄꯤ ꯍꯥꯏꯕꯕꯣ ꯍꯧꯖꯤꯛ ꯐꯝꯃ ꯉꯥ ꯀꯥꯕ ꯈꯪꯗꯕ ꯍꯥꯏꯕꯗꯨꯅꯦ. ꯈꯪꯗꯕ. ꯃꯩꯇ꯭ꯔꯕꯥꯒꯤ ꯇꯔꯦꯡ ꯂꯩꯕꯤ ꯂꯩꯋꯥ ꯃꯇ꯭ꯔ ꯍꯥꯏꯕꯁꯦ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯣꯏꯅꯦ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯏꯕꯦꯝꯃ ꯏꯆꯦꯟꯁꯤ ꯑꯩ ꯁꯜꯂꯒ ꯊꯤꯖꯔꯛꯏꯕ ꯄꯣꯠ ꯁꯣꯠꯄꯒꯤꯔ ꯁꯤꯡꯕꯒꯤꯔ ꯀꯤꯉꯥꯏ ꯂꯩꯔꯣ ꯑꯀꯛꯅꯕꯤꯔ ꯂꯩꯍꯥꯎ ꯂꯩꯔꯤ ꯂꯣꯏ ꯊꯕꯥꯟ ꯊꯣꯛꯄꯤ ꯍꯣꯏ ꯅꯪ ꯈꯪꯗꯦ ꯈꯪꯗꯦ ꯑꯣꯏꯔꯝꯃꯤ ꯂꯥꯛꯑꯣ ꯂꯣꯛꯄꯣꯛꯄꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯆꯠꯂꯣ ꯃꯤ야 ꯆꯠꯂꯣ ꯆꯠꯂꯣ ꯅꯪ ꯅꯪꯅꯕꯅꯦ ꯇꯔꯦꯡ ꯂꯩꯕꯤꯁꯦ ꯂꯩꯈꯤꯗꯀꯣ ꯌꯥꯝꯅ ꯍꯦ ꯆꯠꯂꯨ ꯍꯦ ꯇꯧꯁꯦ ꯁꯥꯔꯗꯅ ꯈꯣꯏꯗꯧ ꯁꯣꯡꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯇꯣꯃꯥꯔꯣ ꯕꯕꯥ ꯇꯣꯃꯥꯔꯣ ꯃꯈꯣꯏ ꯑꯅꯤ ꯈꯣꯡ ꯁꯣꯏꯗꯅ ꯈꯪꯗꯅꯕ ꯁꯤꯅꯣꯏ 도마로이시 미래에 미래 아이시 미래에 미래보다 더욱더 노유가 전국이 강국 말했다 하나 우리 허도 묵상의 비자며 미기 더다 빠본 미자이 그만 아유 빠들 말이까부터 빡대 굳히다 마시고까지 라이도 하나마다의 강한 놈아로 미래는 샤나디 마나이 빠부들로이 라이는 미기 가야되기 나토가 보고보다 가기 가무랑 깨가 딱해 까리마다 가는 궁비기 가야되가 한번다래 미래 마시 마드리가이 까라미 아타스타라 예까라제 마 미래 이파가 한칸오 라이기 옆에 kasi 내로로 지리다 ay lakit buda guruji sarga lakyo prema naswa kung jal kung thawai duty na nan oklamgi 미래 마이고 고보이나게 하이도 andas narada ni katatap ne yamna ba double ye kada mapana तमते ko aduna dinang mirem soidana koigani nanna kudom binada thinbada lakipur gi mau ningol punama
사들이 이샤이 샤카니 난리야 그너 와는 너무기도 먹다 사드라 사드리 박한 레샤비 뿌는 먹나 먹고 싶어는 나이 아이 그래도 말고 apang pan ni na bu te kung pan se in pam lei ta ba oi thok ta ba pam ne na ai da bi wai ai ko ni gi ingli ingani lem na soi da Jadi tara, ning bagai na, lam kai sha wi na kui na ja, hau si bukan ni kulu bagi ne bhaya pahan. share ta ri kan de ming chat ta ri phang de nu pi thi khang sahi tara ni batung na si hal ni ipam lam kam la ki ai pura hal ki ni tam pa to yai nu ban na Ka bab do ni, ka dai ni, na mo ni, ban mo ni. Karam na, ji ai le ki puda sai tam ni bala alagi महाविद्यालय में लिखा आईना मैतई सड़ी सरा अक्सर साथे लाइवा मंत्र तो ना तमकी awoi badane sanu ka ma ni. हुन मछनो दुनिया से माक्षन आई कोई नहीं ठीक बता Madai dirghalikavi radha e yang tapale tavanna ke eka dirgha eka tamate aiko dirgha eka tamate aiko mere ni ai mere Ay, Miriam nanti. Ay, Miriam deh, Miriam.
이세이 대부분이 하이네 뭐 엄마. Lapili ka ba? वर्तमान युगे आइबा जमा तोरकाडिके महापुलिनेरो गाना बदलादा दोत्रे खमरो लखीपुर की महाविद्यालय सुजोई बसती उच्च श्रेणी मित्रो याचे सुनी सिद्धना होता हजार ठेके के ना सर्टिफिकेट की ना मोटे बनी Manipurgi pasada mo, sakit kilo lahat ka na ka. Sini गोविंद देशे कोनो किछु असंभव होय Metric certificate na 50 kada kami hai. BA gina 100 taka, MA gina 200 taka o yung bayan. हमार नील बाबा लखीमपुर ठाकुर का पृथ्वी कोई रे कहीं तरह सर्टिफिकेट करे पूरा सर्व बोले आप ये महाविद्यालय से अच्छे से कोई को पाप प्रोफेसर आइडिया Kari-kari pisoy, tambili hai pagi ka. एक विषय और सर्टिफिकेट और प्रकार पर संख्या पत्र सर्टिफिकेट एक कर्म बीच लखीमपुर बाबा आए आदेश बोलूं की विषय के निपुण बापार मणिपुर जिले पर चिंता दायित्व जिंदो हिरा नायरा वाले को कुंभा करनी सारे को काम खायो नाम समान खावा काव धामना खावा को खादो अब जी चलो बुद्धि साथ पाव बुद्धि विश्वास तो के हिरमना नाम कई तो नम जी दायरे मना सीजन लखीपुरे बाबा तो आई गया May trabaho lagi na naturay hai ba o jam ko. Kari pas ni hai pagi ka. Bahay gilay ni. Walang sagamu, kau hai kita. itu apa juga masa semua tahu gimana ya usaha itu kominda kemana Kucuna Krishna bername kamu boleh sih tapi kan kamu soal saya pun lembang ini mungkin sekian benar এবং তার যন্ত্রশিল্পী মাটি মজা করে গেছিনা লোমবগি লেরাম কিন্তু করে গঙ্গা কুচুবা আমকু সেই কুমারি তো আবরণ দিয়ে ঠিক আছে নমস্কার কি বলবো উনি শান্তি কি বিশাল স্কলার মণিপুরি মডেল দর্শক এমএ বিজি তখন কি রকম করনা মিউজিক लखीमपुर की गाँव पुराना कसी फंगदौरिबा संगीत कला महाविद्यालय लिखतपगी मिटल असगी सभापति ꯑꯩꯅ ꯁꯃꯥꯙꯟ ꯇꯧꯖꯩ अदुगा इकाई खुलबदा मतिक सारबा आई मरु उज्जा प्रेमानंद स्वामी प्रधान अतिथि होइबिरस ꯑꯩꯅ ꯁꯃꯥꯙꯟ ꯇꯧꯖꯩ
ꯍꯧꯖꯤꯛ ꯄ꯭ꯔꯙꯥꯟ ꯑꯇꯤꯊꯤ ꯑꯣꯏꯕꯤꯔꯤꯕ ꯃꯍꯥꯕꯤꯗ꯭ꯌꯥꯂꯌꯁꯤꯗꯁꯨ ꯑꯙ꯭ꯌꯥꯄꯛ ꯑꯣꯏꯕꯤꯒꯗꯧꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯄ꯭ꯔꯦꯃꯥꯅꯟꯗ ꯁ꯭ꯋꯥꯃꯤ ꯁꯥꯃꯕꯦꯗ ꯏꯛ ꯕꯤꯁꯥꯔꯠ ꯂꯈꯅꯧꯗꯒꯤ ꯀꯔꯅꯥꯇꯤक म्यूजिकꯇ MA पासनी ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔꯤ ꯃꯣꯗꯔꯟ ꯂꯚ ꯁꯣꯡꯗ ꯔꯤꯁꯔꯆ ꯇꯧ ꯃꯗꯨ ꯑꯁꯦ ꯄꯨꯔꯕꯥꯁ꯭ꯔꯝꯗ ꯌꯨꯝ ꯄꯥꯜꯂꯝꯃꯤ ꯇꯣꯉꯥꯜꯂꯣ ꯍꯥꯏꯕ ꯃꯤꯡ ꯂꯧꯗꯨꯅ ꯁꯅꯥꯖꯥꯎꯕꯤ ꯀꯧꯕꯤ ꯃꯍꯥꯗꯦꯕꯤ ꯑꯃ ꯂꯧꯗꯨꯅ ꯑꯉꯥꯡ ꯄꯥꯜꯂꯝꯃꯤ ꯗꯦꯕꯤꯗꯣ ꯑꯃꯨꯛ ꯁꯤꯔꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯅꯍꯥ ꯃꯆꯥꯁꯦ ꯑꯣꯏꯅ ꯊꯤ ꯄꯥꯂꯤ ꯄꯤꯒꯗꯕꯅꯤ ꯃꯥꯅ ꯄꯤꯕ ꯄꯥꯂꯤꯁꯤ 38ꯗꯒꯤꯅ 90 ꯍꯦꯛ ꯁꯨꯕꯩꯗꯨꯗ ꯖꯥꯇꯣꯃꯥꯂꯣꯁꯦ ꯁꯥꯎꯏ ꯃꯃꯥꯡꯗ ꯎꯄꯥꯗꯤ ꯅꯪꯈꯥꯏꯔꯝꯂꯒ ꯅꯪꯈꯩ ꯆꯦꯟꯃꯤꯟꯅꯔꯨꯏ ꯏꯁꯩ ꯇꯝꯃꯤ ꯅꯥꯔꯤ ꯖꯥꯇꯤ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯥꯔꯤꯕ ꯂꯤꯟꯖꯨ ꯈꯥꯛ ꯍꯧꯖꯤꯛꯇꯤ ꯒꯤꯠ ꯕꯤꯁꯥꯔꯠ MAꯁꯦ ꯁꯥꯗꯨꯔꯤꯁꯤ ꯑꯣꯜꯂꯦ ꯃꯍꯥꯛꯅ ꯃꯍꯥꯕꯤꯗ꯭ꯌꯥꯂꯌꯁꯤꯗ ꯑꯙ꯭ꯌꯥꯄꯛ ꯑꯣꯏꯕꯤꯒꯦ ꯍꯥꯏꯅ ꯌꯥꯕꯗꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯒꯤꯗꯤ ꯁꯤꯅ ꯂꯣꯏꯖꯩ मतिक मगुंदी खबर कागजनी सोबता महैदो थबक होइना इसै अमतंग सत्तुना तरा मता उदाहरो ꯑꯩ ꯅꯪꯁꯥ ꯑꯩꯈꯣꯏꯅ ꯑꯝꯇ ꯈꯔꯁꯤꯜꯂꯨ
अरे इसे आगे गया महाविष्णु महाविद्यालयस्य महापुरुष ओरिखामती अवलोकनीय मतोतारो इबोले लेगुनोगा वैदावक वैगेरकना प्रकाश भारतना पतिका इसाके थंगनवा ओरिखामती अवलोकनीय मतोतारो भगवान बाबू ने तंगी है तो विश्वना मई लोलोजी है तो मानी वही नमस है मानी बाबू मेथोडोलॉजी है नत्रगना मेथियोलॉजी है आजों चियो मानी ने अम्हानी ने मैतई रोलोजी वेदियोलॉजी बुदुगुरुना आइए कोंथोक्ति अभाव न तो कोई न आइए कोई साइंस तंबो महयोशिना वेदियोलॉजी हाइसे करम आइना आर्थ हली अतियागी भगवान की मरद नहीं बस को मेथियोलॉजी को तो विद्याई की लोचर लिचर मनाकी अवान शिकी मरमद नहीं न बस साइंस को वेदियोलॉजी काको मितई है बका मैतई है बका अनि सिकै खेले बगे करम मन छुम बगे मितई मैतई मितई मैतई अनि मक्सुमी बनाता कितक नहीं ब्यूटीफुली आर्ट को वाको ब्लोनो अमुक त नहीं ना मितई मैतई मैतई मितई है से नान कों फंबी क्वाई वनबी की संग बजानी दा करना आइदि वा लेसा बलाक सिंना रु हेद बतशिन गिरम लबा आइदि मरबा मसासे असामी नेपाली बेंगाली मरवाली मयामसिना तैशिन गिरम लबा मी मितई मैतई मितई न सौकलर फी सेटपदन ना मई हमनर लबा मतम दगी मितई को मई तैबा मैतई करो यानी कि तेरा परीक्षा का नंबर पंद्रह है मैं रोलोजी नदी ने आई कोई ना हाई को लोग रही खेती नंबर लेकर रही अदु खंग को ओ आई को यार इतने लोन है ना संस्कृत बेंगाली अंग्रेजी मैं आप सिंह से यार जन सुनेंगे मितई लोन ना किसी न बता मनो मितई लोनी अदुगा चीन तम मया बंगल मणिपुरी ने लेबा दामिनरी ब मया मसिना लोनरी बसिंजु लोलसे मसिकुना लोन ने लो ai ko la bata mai pang ko nai wa do madu mai ko ba ya ni ka da ko ni ne sin da ba ni 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 ga tambi lai wa ga lo na amma du ki no mi tam na ka du ga mai khom da na rope taram ko ning bagi mato ओमनी परे हमने जब सोको किया आने की लोचन क्या करने को लोगी को तरीका नहीं ए या का dai ba hojik ni dai ke masana masab masa khanda ba se mathau kai madu na trabdi sahi khara ni matung da mitai se mi na tai sin man ba hen man badagi masak ma bi ya ni ka अरे सभा से लुइस की लगी ना कोई कोसागी में हम एक नुकसान हुआ आप सामने में कोई सुन लो को नहीं है ये है कि कोसाना यार तो चलो हम ये तो कौन था ei li नमस्कार नमस्कार
Happy Gilza! Jatse! Naunza! Naunza! 가져다가 미 막하고 나무는 최고 오늘 갔다 Karang gas. Amadi lakipur gi pandit babahan gi pitai ruti na to. 아니 사도 무시 그러자 너가 한입 받으다 그 일이 무슨 Subong bai. Ai khoi hi hai shi. Ashim. Hojik ko ai hai yogun ai yong ba. Ma khoi bi na ta. Atani lai ko she. Kari ru ma khran tam shin na chi ta. Ma khoi bu all way to the ai khoi na tam bi na tra na play. Fungun me wa ai ta. Adu na tra bi. Ai khoi ni ko ni kanari ne wa hang ma. Atia ni lo ko khoi na. 너네들이나 나란다라 아빠메니 라키부기 유모레 기반이고 수호기 세다리야 마코이 니수 힘도 꽝 보이도 다 이반이 시로 막세 시도 꽝 처럼 기가에 와서 이세 샤도 나때 पंडित नते उन्नत नहीं ना नहीं करना तो याद है उत नबो कोने ना लिंग याद है किसे 거의 무시 바라তে 이거가 나라도 봐봐 형기야수 마시고 주면서 ai khôi thì tặng âm là lô là chất thủy là gì dùng năm dài 아 가정인데 또 가정다 가져를 우리 힘으로 해 ai khôi chỉ là mình cả u bốc làm gì 말밤들이 나무사 아이고 소개한다 나 이거를 먼저 누가 뭐야 이거 이거 야 뭐야 수학이 야지 수학이 저 아니 무슨이야 저 이자가 야고니까 나 네가 무슨 들어 누비 맞아 니도 어디를 비우는 거야 이 소를 강대 미를 강대 그래 나이자리 뭐가 시속 갈라기 이거들이 하이더니 나 들어가 좀 나를 이제 지고 있는데 아이 야나 한미름 수라이 한미름도 수라이 또 넣어야 하는 거야 야 세리가 너 거기 하구나 그래 너 보시고 애코이는 땡뚱 빠이는 나이가 시고 미 나는 거야 미 보이는 거나 사람도 미국 단계 되게 미농 시가 시고 단계 그러니까 하늘에는 방미 지기 많은 되게 그렇고 한자 미 하이세 먹을는 소리에 비 그런 거 미대로 알고 있는 거 있어 그것도 하는 방법이야 어떻게 할수 있게 잡고서 거기다 성립과 마하비자로가 인간들아 인양신가 그렇게도 똑같은 게 보내시고 이제 잠깐 그래가 나이트만 비타는 성도들아 마하다 똥도 그리는 거야 아이고 이거 도마고 아이고 이거 라키포를 내리브라 그러니까 라키포 나이포를 내리브라 이렇게 하는데 알라키포를 하이번 미다 랑치네 그러니까 라키포를 하이번 민식을 내리브라야 잡고서 민도 보죠 바바도 자기 사람은 레이루레 하잖아 우리는 하잖아 나들다 여기 이거 나들다 이신들 강파를 줄래가 나오시게 하려고 너 신디 하는 우리가 이거니 우리가 보여주는 파도 짜게 해서 뭐 딸이 끝나 우리가 너는 보여지지 아마도 자기다 adugi budi koi kuda premananda swami hai se ahan bada tamang to mang ko yam ni akoi idai ma si na ji sadhu gi bije siela to jasida ma gi ba ok te bu pa do lai ga me ai na yai re ba chai re ba ya gi bra ba
ꯃꯆꯥ ꯅꯈꯣꯏꯗꯤ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ? ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯀꯀꯥ. ꯏꯁꯩꯁꯨ ꯌꯥꯝ ꯇꯥꯔꯛꯏ. ꯈꯔꯒ ꯀꯨꯏꯅ ꯂꯩꯔꯝꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ. ꯑꯩꯈꯣꯏ ꯃꯥꯡꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯁꯥꯎꯗꯗꯤ ꯁꯤꯗꯤ ꯀꯅꯥꯝꯇ ꯇꯥꯛꯂꯝꯅ ꯂꯣꯟꯅ ꯆꯠꯈꯤꯕꯗꯤ ꯅꯨꯡꯁꯥ ꯊꯤꯕ ꯌꯥꯗꯕ ꯍꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯕꯣꯔ ꯀꯥꯒꯖꯇꯒꯗꯤ ꯐꯣꯡꯖꯍꯧꯗ꯭ꯔꯦ. ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯐꯠꯄꯁꯨ ꯅꯠꯇꯦ. ꯑꯩꯈꯣꯏ ꯃꯥꯅꯤ ꯗꯥꯗꯥ ꯃꯁꯥꯏ ꯆꯍꯤꯗꯤ ꯋꯥꯏꯈꯨꯗꯧꯅ ꯃꯅꯤꯡ ꯍꯟꯗꯅ ꯆꯠꯇꯦ ꯑꯗꯨꯕꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯉꯝꯃꯤ ꯃꯈꯩ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯍꯧꯕ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯐꯠꯇꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯕꯨꯗꯤ ꯀꯩꯕꯨ ꯊꯣꯛꯑꯕꯣ ꯑꯍꯜ ꯑꯩꯈꯣꯏꯁꯨ ꯕꯥꯇꯣꯟ ꯐꯪꯂꯤꯕ ꯃꯈꯩ ꯁꯣꯛ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯑꯐꯕꯁꯨ ꯅꯠꯇꯦ ꯐꯠꯇꯕꯁꯨ ꯅꯠꯇꯦ. ꯐꯠꯇꯕ ꯐꯕ ꯍꯥꯏꯕꯁꯤꯕꯨ ꯃꯤ ꯃꯤꯗꯨꯒꯤꯔꯣ ꯁꯃꯥꯖꯀꯤꯔꯣ? ꯃꯤꯅ ꯍꯤꯡꯂꯤꯕꯁꯤ ꯁꯃꯥꯖꯀꯤꯔ? ꯁꯃꯥꯖꯅ ꯍꯤꯡꯂꯤꯕꯁꯤ ꯃꯤꯒꯤꯔோ? ꯁꯥꯇ꯭ꯔꯤ ꯑꯃꯅ ꯑꯣꯖꯥ ꯑꯃꯗ ꯂꯩꯔꯦ. ꯃꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯁꯥꯎꯕ ꯌꯥꯏ, ꯑꯣꯖꯥꯁꯤꯡꯅ ꯁꯥꯎꯕ ꯌꯥꯏ, ꯁꯃꯥꯖꯅ ꯌꯥꯅꯤꯡꯗꯕ ꯌꯥꯏ. ꯂꯧꯅ ꯂꯩꯅꯈ꯭ꯔꯕ ꯑꯅꯤꯗꯨꯗꯤ ꯁꯥꯎꯅꯔꯝꯂꯣꯏ. ꯃꯈꯣꯏꯅꯤꯅ ꯁꯃꯥꯖꯕꯨ ꯁꯥꯎꯕꯅ ꯆꯨꯝꯕ꯭ꯔꯣ? ꯁꯃꯥꯖꯅ ꯃꯈꯣꯏꯅꯤꯕꯨ ꯁꯥꯎꯕꯅ ꯆꯨꯝꯕ꯭ꯔꯣ? ꯅꯍꯥ ꯃꯆꯥ ꯑꯃꯒ ꯑꯍꯜ ꯑꯃꯒ ꯃꯔꯝ ꯂꯩꯅꯗꯨꯅ ꯃꯁꯥ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯅꯗꯨꯅ ꯂꯧꯅ ꯂꯩꯅꯈ꯭ꯔꯦ. ꯀꯟꯗꯔꯕ ꯕꯤꯕꯥ ꯇꯧꯈ꯭ꯔꯦ. ꯃꯁꯤꯗ ꯅꯍꯥꯔꯣꯟꯅ ꯁꯥꯎꯔꯒ ꯑꯍꯜꯂꯣꯟꯅ ꯅꯣꯛꯀꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯍꯜꯂꯣꯟꯅ ꯁꯥꯎꯔꯒ ꯅꯍꯥꯔꯣꯟꯅ ꯀꯞꯀꯗ꯭ꯔꯥ ꯅꯣꯛꯀꯗ꯭ꯔꯣ? ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯈꯩꯗ ꯑꯦꯛꯁꯀꯔꯁꯟ ꯆꯠꯄ ꯂꯝ ꯀꯣꯏꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕꯁꯨ ꯅꯠꯇꯦ ꯐꯠꯇꯕꯁꯨ ꯅꯠꯇꯦ. ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯖꯥ ꯌꯥꯎꯍꯟꯕ ꯍꯥꯏꯕꯁꯦ ꯑꯐꯕꯁꯨ ꯅꯠꯇꯦ ꯐꯠꯇꯕꯁꯨ ꯅꯠꯇꯦ. ꯃꯅꯤꯄꯨꯔꯗꯁꯨ ꯏꯁꯩ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯈꯪꯗꯦ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯅ ꯁꯥꯊꯤꯔꯨꯕ ꯅꯠꯇ꯭ꯔꯒ ꯇꯝꯕꯤꯔꯤꯕ ꯁꯥꯇ꯭ꯔꯣꯅ ꯑꯣꯖꯥ ꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯄꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯋꯦꯅ ꯇꯥꯏ. ꯃꯁꯦ ꯑꯐꯕꯁꯨ ꯅꯠꯇꯦ ꯍꯅꯨꯕꯤꯅ ꯄꯥꯈꯪꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯑꯦꯅ ꯇꯥꯏ. ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯨꯟꯅ ꯍꯦꯛ ꯈꯟꯊꯕꯗ ꯐꯩ ꯍꯥꯏꯕꯁꯨ ꯌꯥꯏ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯌꯥꯏ. ꯐꯠꯇꯕ ꯐꯕ ꯍꯥꯏꯕꯁꯤꯕꯨ ꯁꯃꯥꯖꯀꯤꯔꯣ? ꯃꯤ ꯃꯤꯗꯨꯒꯤꯔോ? ꯃꯤꯅ ꯍꯤꯡꯂꯤꯕꯁꯤ ꯁꯃꯥꯖꯀꯤꯔ? ꯁꯃꯥꯖꯅ ꯍꯤꯡꯂꯤꯕꯁꯤ ꯃꯤꯒꯤꯔꯣ? ꯁꯥꯇ꯭ꯔꯤ ꯑꯃꯅ ꯑꯣꯖꯥ ꯑꯃꯗ ꯂꯩꯔꯦ. ꯃꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯁꯥꯎꯕ ꯌꯥꯏ, ꯑꯣꯖꯥꯁꯤꯡꯅ ꯁꯥꯎꯕ ꯌꯥꯏ, ꯁꯃꯥꯖꯅ ꯌꯥꯅꯤꯡꯗꯕ ꯌꯥꯏ. ꯂꯧꯅ ꯂꯩꯅꯈ꯭ꯔꯕ ꯑꯅꯤꯗꯨꯗꯤ ꯁꯥꯎꯅꯔꯝꯂꯣꯏ. ꯃꯈꯣꯏꯅꯤꯅ ꯁꯃꯥꯖꯕꯨ ꯁꯥꯎꯕꯅ ꯆꯨꯝꯕ꯭ꯔꯥ? ꯁꯃꯥꯖꯅ ꯃꯈꯣꯏꯅꯤꯅ ꯁꯥꯎꯕꯅ ꯆꯨꯝꯕ꯭ꯔꯣ? ꯁꯃꯥꯖꯗ ꯑꯍꯜꯂꯣꯟ ꯌꯥꯎꯏ, ꯅꯍꯥꯔꯣꯟ ꯌꯥꯎꯏ, ꯁꯥꯎꯒꯟꯕ, ꯀꯞꯀꯟꯕ, ꯋꯥꯒꯟꯕ, ꯅꯣꯛꯀꯟꯕ ꯌꯥꯎꯏ. ꯁꯃꯥꯖꯇꯨꯒꯤ ꯃꯤ ꯈꯔꯅ ꯁꯥꯎꯏ, ꯀꯞꯄꯤ, ꯍꯔꯥꯎꯏ, ꯅꯣꯛꯏ, ꯌꯥꯅꯤꯡꯏ ꯌꯥꯅꯤꯡꯗꯦ. ꯈꯔꯅ ꯁꯥꯎꯕ, ꯈꯔꯅ ꯀꯞꯄ, ꯈꯔꯅ ꯌꯥꯅꯤꯡꯕ, ꯈꯔꯅ ꯌꯥꯅꯤꯡꯗꯕ. ꯈꯔꯗꯅꯦ ꯍꯧꯖꯤꯛ ꯁꯃꯥꯖꯇ ꯏꯊꯛ ꯍꯧꯗꯅ ꯂꯥꯎꯊꯣꯛꯂꯤꯕ. ꯁꯃꯥꯖ ꯃꯄꯨꯝ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯦ ꯁꯃꯨꯗ꯭ꯔꯒꯨꯝ. ꯏꯊꯛꯀꯤ ꯀꯣꯝ ꯑꯗꯨ ꯂꯦꯡꯈ꯭ꯔꯒ 이강사 강나 코이도 너무 새콤하니까 이강 곰곰 나빠 배고프게 하이로 나서가 먹을까 사먹을까 우린 용다 할래를 대하러 강그래 라면을 버리면 무슨 얘기야 그거 뭐 가이 영광 아이 무슨 두민 자살해 야
ꯆꯨꯞ ꯃꯥꯡꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯒ ꯕꯔꯥ ꯇꯨꯔꯦꯜ ꯁꯛꯃꯤꯟꯅꯈꯤꯕ ꯏꯁꯩ ꯑꯗꯨ ꯃꯥꯏ ꯄꯥꯜꯂꯒ ꯑꯃꯨꯛ ꯁꯛꯃꯤꯟꯅꯈꯤꯁꯤ ꯏꯁꯩꯗꯣ ꯑꯇꯩ ꯇꯥꯍꯟꯕ ꯌꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯝꯖꯔꯝꯃꯤ ꯆꯥꯟꯕꯤꯔꯁꯤ ꯗꯤꯒ꯭ꯔꯤ ꯑꯃꯨꯛ ꯄꯤꯔꯁꯤ ꯅꯪ ꯄꯤꯔꯣ ꯑꯩꯗꯤ ꯏꯀꯥꯏꯖꯩ ꯑꯩꯗꯤ ꯀꯤꯖꯩ ꯁꯅꯥꯖꯧꯕꯤ ꯅꯠꯇ꯭ꯔꯦꯅꯦꯍꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯒꯤ ꯁꯅꯥꯖꯥꯎꯕꯤ ꯉꯥꯛꯇꯅꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩ ꯈꯤꯔꯦ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯦ ꯌꯨꯝꯕꯥꯟ ꯀꯊꯥ ꯌꯦꯡꯉꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯦꯡꯉꯨ ꯂꯛꯈꯤꯄꯨꯔꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯈꯥꯕ ꯃꯤꯠꯌꯦꯡꯗꯣ ꯂꯛꯈꯤꯄꯨꯔꯒꯤ ꯅꯠꯇꯦ ꯅꯍꯥꯔꯣꯜꯗꯒꯤ ꯑꯁꯥꯗꯤ ꯀꯥꯏꯔꯒ ꯃꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯊꯣꯛꯇꯦꯅꯦ ꯚꯥꯏ ꯑꯩꯕꯨ ꯍꯧꯒꯅꯨ ꯅꯪꯅ ꯅꯤꯡꯖꯕꯗꯣ ꯋꯥꯡꯅꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯖꯩ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯉꯁꯤ ꯑꯅꯤꯒ ꯎꯏꯅꯔꯁꯨ ꯇꯤꯟꯁꯟꯅꯔꯕꯁꯨ ꯃꯔꯤ ꯃꯤꯆꯪ ꯌꯥꯝꯒ ꯊꯧꯅꯥ ꯍꯦꯟꯒꯠꯄꯤꯌꯨ ꯇꯦꯡꯕꯥꯡꯂꯨꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯄꯥꯅꯥ ꯊꯣꯛꯄꯗꯤ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯅꯤ ꯅꯔꯦꯟꯗ꯭ꯔ ꯅꯤꯄꯥꯗꯨꯕꯨ ꯑꯩ ꯂꯩꯔꯤꯅꯦ ꯂꯛꯈꯤꯄꯨꯔꯁꯤꯗ ꯅꯪꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯀꯅꯥꯕꯨ ꯀꯤꯔꯤꯕꯅꯣ ꯑꯩ ꯆꯠꯂꯦ ꯏꯁ ꯐꯝꯕ ꯆꯠꯂꯒ ꯍꯤꯞꯄ ꯆꯠꯂ ꯆꯠꯃꯤꯟꯅꯗ꯭ꯔꯕꯁꯨ ꯅꯇꯨꯡ ꯏꯟꯅꯅꯤ ꯂꯥꯞꯂꯞ Caramba, isso
ꯆꯥꯎꯕꯤꯒꯤ ꯄꯥꯎ ꯂꯩ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯞꯈ꯭ꯔꯦ ꯆꯥꯏ ꯑꯆꯧꯕ ꯂꯩꯇ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯔꯤꯁꯤꯕꯣ ꯄꯤꯛꯅꯤꯛ ꯆꯠꯈꯤꯌꯥ ꯌꯥ ꯆꯥꯕ ꯂꯩꯇ꯭ꯔꯣ ꯑꯣꯖꯥ ꯑꯣꯖꯥꯕꯨ ꯑꯩꯈꯣꯏ ꯁꯥꯎꯕ ꯂꯥꯛꯆꯔꯤ ꯆꯨꯝꯅꯗ ꯁꯥꯎꯕ ꯅꯠꯇꯦ ꯃꯩ ꯌꯧꯅ ꯁꯥꯎꯔꯛꯆꯅꯤ ꯑꯣꯖꯥꯗꯒꯤꯅꯤ ꯂꯛꯈꯤꯄꯨꯔ ꯄꯨꯝꯕ ꯃꯩꯁꯥ ꯂꯥꯛꯀꯗꯕꯅꯦ ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯃꯆꯥꯟ ꯃꯤꯔꯦꯞ ꯑꯁꯤ ꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯅ ꯄꯔꯤꯈꯥꯒꯤ ꯄ꯭ꯔꯁꯅ ꯃꯥꯡꯖꯧꯅꯅ ꯄꯤꯊꯣꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯩꯈꯣꯏꯗꯅ ꯇꯥꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯄꯔꯤꯈ꯭ꯌꯥꯗ ꯅꯣꯠ ꯇꯧꯕ ꯑꯣꯖꯥꯗ ꯍꯪꯕꯗꯅ ꯕꯦꯔꯥ ꯂꯩꯇꯕ ꯅꯨꯄꯥ ꯃꯆꯥ ꯑꯩꯈꯣꯏꯅ ꯄꯔꯤꯈ꯭ꯌꯥ ꯃꯅꯨꯡꯗ ꯂꯥꯡꯒꯅꯨ ꯁꯤꯟꯅꯒꯅꯨ ꯍꯪꯒꯠ ꯍꯟꯗꯕ ꯍꯥꯏꯕ ꯃꯁꯤꯕꯨ ꯑꯩꯒꯤ ꯑꯋꯥꯕ ꯑꯣꯏꯕꯒꯤ ꯇꯔꯝꯕ꯭ꯔꯣ ꯑꯣꯖꯥ Satra Sati Plum, Chap Mananushi. The Oman Chap Mananusa, Minagan, Minagan, Tajan Wisasa. ꯀꯔꯤꯒꯨꯝꯕ ꯆꯦꯟ ꯃꯥꯡꯂꯝꯂꯕꯗꯤ ꯑꯣꯖꯥ ꯆꯣꯞꯄꯤꯅꯤꯀꯣ ꯃꯗꯨꯃꯨꯟꯅ ꯈꯪꯕꯤꯌꯨ ꯆꯦꯟ ꯃꯥꯡꯍꯟꯕ ꯇꯥꯔꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯆꯣꯛꯀꯅꯤꯀꯣ ꯆꯠꯂꯣ ꯑꯩꯈꯣꯏ Satra Sati Sushi by the Panalu. Makoy na ito tawibal kang tupi ko ni Mahuta. Padana pina na mo. Nupi ang matiwi. Hingman nga ka na ba ito? Oza ko ito ni Ekoy. Yan kaya pa. Tingay pa na. Nati. Babahan siya ko ay kita. Ay di nupi. Ay di siya mo. Ay di panabakan makamura. Natraga ay hekam. Nati. Hindi ba siya mo? Nungan. Natraga. Wala na wala. Lighting the beach,
नंगने नावी फाइ नंगने कुई तो का कोई मुझे नहीं का 아 나오 오 나위 파이파 나위 파이파 나오 나위
야, 가능하기 찡야 정야 한자고 아무것도 안 돼. 아무거 어디서 들려와서 아이 인왕자 그냥 거절에 한 것이 유황구만이 영문에는 들어가 여기 따라가고 영도 하나 떨어지고 영도 아니면 좀 영어로 걸려 라이게 이 세이 정도세 아유 진짜 다 됐다만 번나 솔직히 농담과 딜라야가 그런 것이 아이고 깜깜하자 노까까 깜깜하다 노까까 깜깜하냐 하라고 그러니까 보이지 아니 아니면 같이 하는 강대 Isa'y nag-iagatang orayan ka din. Hibang karasulaay na ba, orayan ka din ba? 어디까지 만들어니 가발 까고 지나 깨물로 비고 먹는데 아 그런 사람 만나노 Mahay na pa mo, kalihan sa mga ka. Parang maihay na na, ahal na mansing na, harawi na na haraga. Ay ko hindi, wag mo na. nga kuy na matang nga kuy mo yaw nahin na tawi ka lagi kuy mulay lang ka ba jabu yan jabu bitan ka ba lai haraw ba lai bukong ba kumbayat ka hay mo amat talay naman na ne ahal ka lang da ahal ni kuy ye kyan mami nahaw ni ne ayaw hindi ka mo na kuy ay ang kusingado 마지막에 가발 까고 생각다 위에 기쁘고 이상하고 와와 이거 단단해나 거 들어 에이 아네 아와 지금 나랑 얘기잖아 근데 여러분 저런에 짱도네 저런 kaya naman, nang simulan ako ay hapa. Guruji, ay kapanani sana bidadi kangre ko. Mahal na dito hayo nito. Ciao, Libra. Nasaan na? Tuloy ko. Masama mo man kahalim ni. Ganyan din tayo. Ay na, kuzas na liyan mo na hay. Ay di lindig yung pilihin mo kasi yung dala yung dala. sana daw inatire mapoisin na sige. Bukul na gestor le hao kiti. Mon maya da tumada mana kui na kok da mga. Jalo ching kami no. Apa ang ching kami yo? Apa ang Ano kibati bang si? Dati iba ni mo kaya na siya. Sukoy na tinara ko maro ko. Kage kaya na rin da. Miyak da kada. Mamit ko ina da pi ko bay. Ano ba? Iba ni kaya na rin da. Miyak lang. Maruta. Yan na para. Matiin na bang na para. Kung na para. Ay sige. Layo ka sa pamilya kayo mo at ko kami. Sana sa ping kaya. Layo ko amadi. Isa na ay dubi ani. Machinja ka machambi dubi da rin yan na. Ay ko pino. Kung sige mo na matulog na. Ay di. Talaka ang mo pina. Magsin na sige. Kasang na lay pa rin ang mamamdang walo sila hay. Lay pa rin hay ba din? Lil pa rin hay ba na sige? Ay na. Lukrela. Malulay bilang kinagagawa. 내
ꯅꯪꯁꯨ ꯀꯧꯔꯨꯅꯦ ꯀꯧꯔꯣ ꯑꯇꯩꯗꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯕꯣꯔꯥꯁꯤꯗ ꯐꯝꯃꯤ ꯐꯝꯕ ꯀꯥꯟꯅꯗꯦ ꯃꯤ ꯐꯥꯕ ꯑꯣ ꯀꯅꯥꯒꯤ ꯃꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯒꯤ ꯅꯨꯄꯥ ꯇꯉꯥꯡ ꯇꯉꯥꯡꯗꯣ ꯐꯥꯕ ꯂꯥꯛ ꯇꯉꯥꯡꯗꯤ ꯁꯤꯗ ꯂꯩꯇ꯭ꯔꯦ ꯅꯕꯗꯤꯞꯇ ꯀꯤꯟꯗꯥꯄꯨꯔꯗ ꯂꯝꯀꯣꯏꯕꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯑꯩꯃ ꯆꯠꯈꯤꯕꯗꯨꯅ ꯆꯠꯆꯗꯕꯁꯨ ꯂꯩꯍꯧꯔꯤꯕ ꯅꯪ ꯆꯠꯁꯦ ꯃꯄꯥ ꯁꯥꯕꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ ꯑꯩꯗꯤ ꯏꯃꯤꯡꯅ ꯄ꯭ꯔꯦꯃꯥꯅꯟꯗ ꯁ꯭ꯋꯥꯃꯤ ꯀꯧꯏ ꯁꯪꯒꯤꯠ ꯀꯂꯥ ꯃꯍꯥꯕꯤꯗ꯭ꯌꯥꯂꯣꯏ ꯂꯝꯐꯤꯄꯨꯔꯁꯤꯗ ꯑꯣꯖꯥ ꯑꯣꯏꯖꯔꯤꯕꯅꯦ ꯑꯩꯗꯤ ꯃꯗꯨ ꯑꯔꯥꯏꯕꯅꯦ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡ ꯑꯍꯨꯝꯒꯤ ꯃꯄꯥ ꯁꯥꯗꯅ ꯀꯦꯁ ꯇꯧꯒꯗꯕ ꯌꯥꯝꯅ ꯂꯩꯍꯧꯋꯤ ꯍꯧꯖꯤꯛꯃꯛ ꯆꯠꯁꯦ ꯊꯦꯡꯅꯔꯕꯅꯤꯅꯦ ꯆꯣꯞꯄ ꯅꯪꯅꯕꯅꯤꯀꯣ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯑꯩ ꯆꯥꯕꯗ ꯅꯕꯤꯌꯦ ꯅꯠꯇ꯭ꯔꯒ ꯈꯥꯏꯅꯔꯕꯅꯦ ꯑꯃꯗ ꯋꯥ ꯉꯥꯡꯅꯕꯁꯤ ꯑꯩꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗ ꯃꯤꯅꯗꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯒꯦ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯅꯪꯒꯤ ꯅꯠꯇꯦ ꯑꯇꯩꯒꯤꯅꯤ ꯍꯥꯏꯗꯅ ꯄꯣꯠꯇ ꯈꯔ ꯈꯨꯝꯃꯣ ꯅꯪꯒꯤ ꯅꯠꯇꯦ ꯑꯇꯩꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠ ꯊꯥꯖꯕ ꯉꯝꯗꯕꯅꯦ ꯁꯣꯇꯣ ꯌꯥꯝ ꯊꯨꯒꯗꯧꯔꯤꯕꯗ ꯅꯪꯒꯤꯁꯨ ꯄꯥꯎꯗꯔ ꯂꯩꯒꯗꯕꯁꯦ ꯈꯟꯁꯤꯌꯦ ꯑꯩꯗꯤ ꯅꯥꯅ ꯊꯥꯡꯕꯅꯦ ꯑꯇꯥꯗ ꯒ꯭ꯔꯣꯍꯣꯟ ꯇꯧꯔꯤꯕ ꯂꯧꯎꯕꯁꯤꯡꯗꯨꯗ ꯑꯉꯥꯡꯁꯤꯡꯗꯣ ꯃꯁꯛ ꯈꯪꯅ ꯑꯃꯃꯝ ꯄꯤꯈ꯭ꯔꯣ ꯑꯩꯅ ꯂꯣꯏꯔꯦ ꯃꯗꯨ ꯑꯆꯨꯝꯕꯅꯤ ꯑꯆꯨꯝꯕꯁꯦ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯄꯣꯠ ꯊꯥꯖꯍꯟꯕꯅꯦ ꯁꯦꯟ ꯇꯤꯡꯅꯤꯡꯗꯕ ꯅꯕꯨꯡꯉꯣ ꯁꯥꯍꯦꯕꯁꯤꯡꯗꯨꯅ ꯃꯆꯥ ꯅꯠꯇꯦꯅ ꯂꯣꯏꯅ ꯆꯦꯟꯕ ꯌꯥꯗꯅꯕ ꯅꯪꯒꯤ ꯁꯥꯈꯤ ꯖꯕꯥꯟ ꯌꯦꯡꯗꯕ ꯇꯥꯔꯦꯀꯣ ꯅꯪ ꯁꯦꯟꯊꯨꯅ ꯃꯍꯥꯛ ꯇꯥꯛꯄꯤꯕꯗꯣ ꯅꯪꯉꯣꯟꯗ ꯁꯦꯟ ꯊꯧꯕ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯣꯏꯌꯦ ꯁꯠꯇꯦꯟꯕꯣ ꯑꯩ ꯉꯝꯖꯔꯣꯏ ꯃꯦꯝ ꯁꯥꯍꯦꯕ ꯂꯨꯅ ꯇꯧꯕꯤꯔꯝꯕ ꯁꯥꯍꯦꯕꯁꯤꯡꯗꯨꯅ ꯃꯤꯔꯥꯏꯔꯕ ꯀꯥꯟꯁꯤꯗ ꯀꯨꯂꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯥꯏꯅꯕꯤꯅ ꯂꯩꯔꯛꯇꯕꯗꯤ ꯀꯨꯂꯤ ꯈꯪꯗꯦ ꯃꯥꯒꯤ ꯈꯪꯗꯦ ꯈꯤꯇꯪ ꯎꯖꯔꯕꯁꯨ ꯃꯌꯥꯗꯤ ꯔꯥꯁꯤ ꯂꯩꯔꯤ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯗꯝ ꯅꯠꯇ꯭ꯔꯅꯦ ꯃꯁꯤꯅꯒ ꯁꯥꯏ ꯑꯣꯜꯂꯕꯗꯤ ꯃꯨꯔ ꯋꯥꯗꯤ ꯉꯥꯡꯈ꯭ꯔꯕꯤ ꯁꯥꯏ ꯅꯪꯕꯨ ꯌꯨꯝ ꯄꯥꯜꯂꯦ ꯄꯥꯖꯗꯤ ꯁꯂꯥꯏꯗꯦ ꯅꯪꯕꯨ ꯁꯥꯍꯦꯕ ꯁꯥꯕ ꯍꯩꯒꯗ꯭ꯔꯣ ꯀꯅꯥ ꯑꯩꯈꯣꯏꯗꯤ ꯌꯦꯠ ꯖꯕꯥꯟꯅꯤ ꯇꯉꯥꯡꯅ ꯇꯦ ꯀꯥꯏ ꯆꯦꯟꯕꯤꯒꯗ ꯀꯥꯏꯅꯤ ꯍꯣꯏ ꯅꯪ ꯑꯃ ꯋꯦꯇꯤꯡ ꯂꯤꯁꯇ ꯅꯃꯤꯡ ꯍꯥꯞꯄꯤꯔꯁꯤ ꯒꯨꯔꯨꯖꯤ ꯄ꯭ꯔꯦꯃꯥꯅꯟꯗ ꯁ꯭ꯋꯥꯃꯤ ꯃꯃꯤꯡꯗꯨꯁꯨ ꯊꯣꯛꯇꯅ ꯇꯧꯕꯤꯌꯦ ꯑꯩꯒꯤ ꯄꯥꯔꯃꯤꯁꯟꯁꯨ ꯌꯥꯎꯗꯅ ꯀꯔꯤ ꯋꯥꯈꯜ ꯇꯧꯔꯤꯕꯅꯣ ꯍꯧꯗꯧꯅ ꯊꯦꯡꯉꯦ ꯆꯠꯂꯁꯤ ꯍꯥꯏ ꯋꯥꯅꯤ ꯑꯩ ꯉꯝꯖꯔꯣꯏ ꯉꯝꯗꯕ ꯌꯥꯕ ꯄꯣꯠꯄꯨ ꯍꯥꯏꯌꯨ ꯅꯠꯇꯦ ꯅꯪꯕꯨ ꯂꯛꯈꯤꯄꯨꯔꯁꯤꯗ ꯂꯩꯕ ꯌꯥꯒꯅꯤꯅ ꯈꯟꯒꯗ꯭ꯔꯥ ꯁꯦ ꯅꯪꯒꯤ ꯑꯆꯨꯝꯕꯗ ꯍꯥꯏꯌꯨ ꯅꯆꯥ ꯅꯠꯇꯦ ꯕꯁ ꯂꯣꯏ ꯅꯉꯣꯟꯗ ꯀꯩꯁꯨ ꯄꯥꯏꯁꯤꯟꯒꯗꯕ ꯁꯥꯍꯦꯕ ꯑꯍꯨꯝꯗꯨꯗ ꯑꯉꯥꯡ ꯑꯍꯨꯝꯕꯨ ꯑꯃꯃꯝ ꯄꯨꯔꯤꯉꯣ ꯂꯨꯄꯥ ꯂꯥꯛ ꯑꯃꯃꯝ ꯑꯉꯥꯡ ꯌꯣꯛꯄꯒꯤ ꯇꯥꯜꯂꯤ ꯅꯪꯅ ꯁꯥꯈꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯦ ꯍꯥꯏꯕ ꯌꯦꯡꯉꯣ ꯅꯪꯒꯤ ꯑꯋꯥꯕꯅꯤ ꯂꯨꯄꯥ ꯄꯥꯝꯃꯦ ꯄꯤꯔꯅꯤ ꯁꯅꯥ ꯑꯩ ꯄꯥꯝꯃꯦ ꯆꯥꯎꯅ ꯄꯤꯔꯒꯦ ꯁꯥꯍꯦꯕ ꯑꯣꯜꯍꯜꯂꯒꯦ ꯍꯥꯏꯗꯅ ꯅꯪ ꯀꯦꯊꯣꯛꯇꯅ ꯂꯩꯁꯅꯨꯀꯣ ꯀꯗꯝꯅ ꯁꯅꯥ ꯆꯠꯈꯤꯅꯤ ꯍꯦ ꯑꯣ ꯍꯥꯠꯀꯦ ꯍꯥꯏꯕꯁꯨ ꯍꯥꯠꯇꯣꯛꯄꯤꯌꯣ ꯑꯩ ꯉꯝꯖꯔꯔꯣꯏ ꯀꯗꯝ ꯅꯪꯒꯤ ꯊꯕꯛ ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯥꯠꯇꯣꯛꯎꯁꯤ ꯅꯪꯁꯨ ꯆꯠꯈꯤꯁꯤꯀꯣ ꯀꯅꯥ ꯇꯣꯉꯥꯟꯕ ꯅꯪꯕꯨ ꯅꯁꯥ ꯀꯟꯅꯅꯕ ꯂꯥꯏꯅ ꯄꯥꯏꯊꯣꯛꯀꯦ ꯍꯥꯏꯒꯦ ꯑꯩ ꯄꯥꯏꯖꯔꯣꯏ ꯍꯤꯡꯕ ꯇꯜꯂꯕ ꯅꯨꯄꯥꯅꯤ ꯀꯗꯥꯏ ꯊꯤꯟꯗꯣꯛꯀꯦ ꯁꯦ ꯆꯥꯛꯇꯪ ꯂꯩꯒꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯂꯩ ꯅꯪ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯍꯤꯡꯕ ꯋꯥꯗꯣ ꯍꯥꯏꯔꯝꯃꯣ ꯅꯪꯒꯤ ꯁꯣꯔꯥꯠꯇ ꯏꯁꯩꯗꯨ ꯅꯨꯄꯤ ꯁꯛꯍꯜꯂꯨꯔꯥ ꯅꯨꯄꯥꯕꯨ ꯁꯛꯍꯜꯂꯨꯔꯥ ꯀꯔꯤ ꯇꯧꯔꯕꯒꯦ ꯂꯥꯎ ꯊꯦꯡꯉꯦ ꯍꯥꯏꯔꯝꯃꯣ ꯂꯥꯏꯔꯦꯟꯒꯤ ꯈꯌꯥꯠꯇ ꯇꯥꯔꯕ ꯍꯥꯃꯦꯡ ꯃꯆꯥ ꯈꯣꯡꯂꯨꯔꯒ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯅꯪ ꯇꯧꯒꯅꯨ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯕꯅꯦ ꯑꯩ ꯉꯝꯖꯔꯣꯏ ꯅꯪꯁꯤꯅ ꯅꯪ ꯂꯛꯈꯤꯄꯨꯔꯁꯤꯗ ꯂꯩꯕ ꯌꯥꯒꯅꯤꯗꯅ ꯈꯟꯕ꯭ꯔꯣ ꯑꯣ ꯂꯩꯕ ꯌꯥꯗ꯭ꯔꯒ ꯇꯤꯡꯊꯛ ꯀꯌꯥꯗ ꯂꯝꯀꯣꯏꯕ ꯁꯥꯔꯒ ꯆꯠ
gini. Dia pagi bikin, dia lagi, dia bikin. Kenong dia pun kaya sige lang. Kaya dia pa kaya kaya bisa. Kaya lang. 니는 파트너가 내가 오늘도 결심해. 아이고 파트너가 어떻게 생각하는 것이 아이니까 니라고 에이쇼.
kai kuna zo ba ja lai go na no ko do ini ani khatte ai koi ngasi ni mai pa na pang thuk ki ba sa ni theater ai artist sing way ko tai kai kuna no chen na gi tandang ko ko se gi te gi mani puri ba me ni ja he professor ek bilzita ini ani kita na ja ko ko ja din as a professor is imoba ja busu loinana hanagi ekhoi forward ni oja professor L Aruna loinana hanagi forward head oja tojum professor tojum takma oja amali ba mini ani kapte lega piraga ekhoi na si mai pa na mangthok khiba society theater gi artist sing sibu kai na uchel ba gi duma tanja ama khatam lokjage amani bu ni department na society tan na kucham naraga chinja ba legi draga oja tongragi kunga ni palak suba lagi dabi ni mesida kunna palu tawjabani masida Manipur University Manipur department ki mai kai degi kana chali ba society theater gi ko musician sing oja sing degi silnau sing da kudol ko digati habira pasi society theater gi mai kai degi yamna thagachaba tok chali mingoina panthor mingoina hajar ge aduga ko chimbi ba sing na ming sing du tok chali ge aduga swaida da bibi na ba ai ne yam chali ahanbada koi kumalo sakiba laisam Vidyanand Singh laisam Vidyanand tantali ko da din ayo bana ata naw na na Thagachari ojabu mathang siga tampi de na oja kala digo mi ani kal bibiramu mathang sidi babahan sa kiba hemsan ning thokjam Thagachari nami mangli amaba kawu ngoi da kudol ni ngasi Manipur department of society ke ta kudol tambiri basi tambi ki na kaujaroi mathangda Dhanendra FDO sakiba Songtham Rohendro mathangda kokthosage Sukumar secretary sakiba Haikrujam Sharan mathang sidi iwai ai sa kiba sekan puchomam ai sa lejare sem tabali thank you oja jamu Thagachari mathang sina koi hani oja forward din oja professor L Aruna mathang sina bibina Thagachari oja mathang sina kadam Sakiba Nipo Chongtha Thagachari oja mathang sina Gaungpura Sakiba koi matam punna mata society theater ki damukta chen chongna chahi sam kaya ko tapi tambirakpa sida koi Gaungpura Sakiba thokchom Rebata ai amba Rebata Gaungpura Sakiba Thagachari mathang sina Baikuntha assistant director hoina su akoi ngabong kau asigi da mateng pangbu yaudi ba akoi za tong bagi makhada iyamba akoi bu tapi tambirakani Baikuntha Thongso Shamu society theater ki su president of the Thaubugi mathang da Shubho Ananjit Elangbam Shubhon ki sakam nama jiba Ananjit Elangbam
ꯃꯊꯪꯗ ꯕꯣꯌꯥꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕ ꯅꯣꯡꯗ꯭ꯔꯦꯝꯕ ꯌꯨꯝꯅꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯃꯊꯪꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤ ꯍꯦꯠ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯝ ꯆꯤꯠꯇꯥ ꯑꯣꯖꯥꯒꯤ ꯃꯈꯥ ꯇꯥꯅ ꯄꯤꯕꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯅꯨꯄꯤꯔꯛꯇꯒꯤ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯐꯤꯃꯦꯜ ꯑꯥꯔꯇꯤꯁꯁꯤꯡ ꯁꯅꯥꯖꯥꯎꯕꯤꯒꯤ ꯁꯛꯇꯝ ꯂꯥꯡꯕꯤꯈꯤꯕꯤ ꯆꯤꯡꯊꯥꯝ ꯁꯔꯃꯤꯂꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜꯄꯣꯠ ꯇꯝꯕꯤꯕꯒꯤꯗꯃꯛꯇ ꯃꯊꯪꯁꯤꯗ ꯏꯕꯦꯇꯣꯟꯒꯤ ꯁꯛꯇꯝ ꯂꯥꯡꯕꯤꯈꯤꯕꯤ ꯌꯨꯝꯅꯥꯝ ꯖꯃꯨꯅꯥ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯖꯕꯂꯤꯀꯥ ꯁꯛꯇꯝ ꯂꯥꯡꯕꯤꯈꯤꯕꯤ ꯂꯩꯃꯄꯣꯛꯄꯝ ꯎꯅꯟꯗ ꯉꯥꯛꯄꯤꯒꯅꯤ ꯎꯟꯗꯅ ꯑꯩ ꯎꯅꯟꯗ ꯍꯥꯏꯈ꯭ꯔꯦ ꯎꯟꯗꯅ ꯂꯩꯃꯄꯣꯛꯄꯝ ꯎꯟꯗꯅ ꯃꯊꯪꯁꯤꯅ ꯏꯟꯗ꯭ꯔꯥꯅꯤꯒꯤ ꯁꯛꯇꯝ ꯂꯥꯡꯕꯤꯈꯤꯕꯤ ꯀꯩꯁꯥꯝ ꯀꯔꯤꯁꯃꯥ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯁ꯭ꯇꯦꯖꯇ ꯂꯩꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛ ꯄꯤꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛ ꯀꯧꯊꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯂꯧꯖꯒꯦ ꯁ꯭ꯇꯦꯖꯇ ꯅꯥꯃꯥꯏꯔꯥꯛꯄꯝ ꯄ꯭ꯔꯦꯝꯖꯤꯠ ꯊꯤꯌꯥꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯉꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯡꯂꯤꯕ ꯆꯣꯡꯂꯤꯕ ꯅꯥꯃꯥꯏꯔꯥꯛꯄꯝ ꯄ꯭ꯔꯦꯝꯖꯤꯠ ꯑꯃꯁꯨꯡ ꯊꯤꯌꯥꯝ ꯄ꯭ꯔꯦꯝꯆꯟ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯑꯍꯟ ꯌꯥꯝ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯗꯔꯃꯥꯁꯤ ꯀꯥꯎꯕ ꯉꯝꯗꯗꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯊꯧꯄꯨꯕꯤꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯊꯤꯌꯥꯝ ꯄ꯭ꯔꯦꯝꯆꯟ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯤ ꯃꯁꯪꯒꯤ ꯍꯦꯠ ꯑꯣꯏꯕꯤꯔꯝꯕꯤ ꯄ꯭ꯔꯣꯐꯦꯁꯔ ꯇꯣꯏꯖꯝ ꯇꯝꯐꯥ ꯑꯣꯖꯥꯅ ꯃꯈꯥ ꯇꯥꯅ ꯐꯦꯂꯤꯁꯤꯇꯦꯠ ꯇꯧꯕꯤꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯖꯇ ꯉꯁꯥꯏ ꯂꯥꯎꯊꯣꯛꯆꯈꯤꯕ ꯅꯥꯃꯥꯏꯔꯥꯛꯄꯝ ꯄ꯭ꯔꯦꯝꯖꯤꯠ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯟꯒ ꯅꯤꯄꯥꯜꯂꯛ ꯁꯨꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯊꯪꯗ ꯀꯧꯁꯤꯟꯖꯒꯦ ꯂꯥꯏꯇ ꯊꯤꯌꯥꯝ ꯁꯨꯕꯥꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯏꯕꯣꯆꯧꯕ ꯑꯩꯈꯣꯏ ꯊꯤꯌꯥꯝ ꯁꯨꯕꯥꯆꯟꯗ꯭ꯔꯖꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤ ꯀꯩꯗꯧꯉꯩ ꯃꯌꯨꯝꯗ ꯍꯟꯒꯗꯒꯦ ꯈꯪꯗꯕꯁꯤꯡ ꯑꯁꯤꯕꯨ ꯉꯥꯏꯍꯥꯛꯇꯕꯨꯁꯨ ꯅꯣꯍꯟꯅꯕ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔꯅ ꯆꯄ꯭ꯔꯤꯡꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯕꯨ ꯉꯥꯏꯍꯥꯛꯇꯪ ꯅꯣꯍꯟꯈꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯊꯤꯌꯥꯝ ꯁꯨꯕꯥꯆꯟꯗ꯭ꯔ ꯃꯊꯪꯗ ꯃꯦꯀꯞ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩ ꯑꯩꯈꯣꯏꯅ ꯊꯤꯌꯦꯇꯔ ꯑꯁꯤ ꯌꯥꯎꯗ꯭ꯔꯤꯉꯩꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯃꯣꯏꯁꯤ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔ ꯍꯣꯏꯅ ꯌꯥꯎꯔꯤꯉꯩ ꯑꯣꯖꯥ ꯇꯣꯝꯕ ꯍꯣꯏꯅ ꯁꯥꯟꯅꯔꯤꯉꯩ ꯑꯇꯣꯞꯄ ꯁꯣꯁꯥꯏꯇꯤꯒꯤ ꯑꯍꯜ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯉꯩꯗ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯦꯀꯞꯀꯤ ꯊꯧꯗꯥꯡꯁꯦ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯅꯤꯈꯛ ꯀꯧꯊꯣꯛꯆꯒꯦ ꯊꯣꯏꯕꯤ ꯃꯆꯥ ꯑꯃꯁꯨꯡ ꯏꯅꯥꯎ ꯀꯧꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯅꯤꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯝ ꯑꯍꯟꯁꯤꯡꯒ ꯂꯣꯏꯅꯗꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏꯅꯔꯦ ꯍꯥꯏꯔꯨꯕꯗ ꯃꯣꯏꯁꯨ ꯌꯥꯕꯤꯔꯛꯏ ꯃꯊꯪꯗ ꯃ꯭ꯌꯨꯖꯤꯛ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛꯁꯤꯗꯤ ꯃꯤ ꯃꯁꯤꯡ ꯈꯤꯇꯪ ꯌꯥꯝꯃꯦ ꯑꯗꯨꯝ ꯂꯥꯎꯊꯣꯛꯄ ꯌꯥꯔꯦ ꯑꯣꯖꯥ ꯇꯝꯐꯥꯕꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯣꯖꯥ ꯐꯣꯔꯋꯥꯔꯗ ꯗꯤꯟꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯇꯪꯒ ꯐꯦꯂꯤꯁꯤꯇꯦꯠ ꯇꯧꯕꯤꯅꯕ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃ꯭ꯌꯨꯖꯤꯛꯇ ꯌꯥꯝꯕ ꯕꯤꯃꯣꯜ ꯃꯇꯝ ꯁꯥꯡꯅ ꯔꯨꯝꯔꯥꯒꯤꯁꯨ
ꯑꯩꯈꯣꯏꯒꯤ ꯏꯐꯦꯛ ꯄꯥꯏꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯁꯨ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯅ ꯃꯤꯅ ꯃꯁꯛ ꯈꯪꯂꯕ ꯑꯩ ꯏꯌꯥꯝꯕꯅꯤ ꯀꯣꯟꯁꯝ ꯕꯤꯃꯣ ꯃꯊꯪꯗ ꯁꯨꯔꯖꯤꯠ ꯃꯥꯅ ꯃ꯭ꯌꯨꯖꯤꯛ ꯑꯣꯔꯒꯥꯟꯁꯦ ꯄꯥꯏꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯕ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯃꯥꯁꯨ ꯃꯤꯂꯟ ꯑꯝꯇ ꯂꯩꯊꯣꯛꯄꯤꯔꯣ ꯑꯩꯒꯤ ꯏꯅꯥꯎꯁꯤꯁꯨ ꯒꯤꯇꯔꯤꯁꯅꯤ ꯔꯣꯛꯇꯒꯤ ꯀꯔꯤꯗꯒꯤ ꯍꯤꯟꯗꯨꯁꯇꯥꯅꯤꯗꯒꯤ ꯂꯣꯏꯅ ꯉꯝꯕ ꯃꯥꯒꯤꯁꯨ ꯒꯤꯇꯔ ꯇꯝꯕꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯅꯕ ꯁꯣꯁꯥꯏꯇꯤꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯃꯊꯪꯗ ꯄꯣꯁꯃꯝ ꯀ꯭ꯔꯤꯁꯅꯟ ꯃꯣꯁꯥ ꯇꯞꯂꯥꯒꯤ ꯂꯩꯕꯤꯈꯤꯕ ꯀ꯭ꯔꯤꯁꯅꯟ ꯃꯣꯁꯥ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯝ ꯕꯤꯃꯣꯜꯅ ꯃꯥꯅ ꯄꯨꯊꯣꯛꯆꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯏꯁꯩ ꯁꯛꯍꯟꯖꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯂꯤꯟꯗꯥ ꯑꯃꯁꯨꯡ ꯆꯟꯕꯤ ꯂꯤꯟꯗꯥ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯕꯤꯃꯣꯜꯅ ꯄꯨꯊꯣꯛꯄ ꯏꯁꯩ ꯑꯁꯤ ꯀꯟꯅ ꯁꯛꯇꯅ ꯈꯣꯠꯇꯅ ꯊꯤꯌꯦꯇꯔ ꯑꯁꯤꯗ ꯃꯣꯏ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯔꯦ ꯃꯣꯏꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯆꯨꯔꯥꯏ ꯊꯤꯌꯦꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯖꯔ ꯄꯥꯏꯕꯤꯔꯤꯕ ꯀꯣꯗꯧꯖꯝ ꯅꯕꯆꯟꯗ꯭ꯔ ꯇ꯭ꯔꯥꯟꯁꯄꯣꯔꯠꯇ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯤꯗꯨꯅ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯉꯝꯕꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅꯤ ꯑꯗꯨꯒ ꯆꯨꯔꯥꯏ ꯊꯤꯌꯦꯇꯔꯒꯤ ꯑꯣꯏꯅꯁꯨ ꯇ꯭ꯔꯦꯖꯔ ꯑꯣꯏꯅ ꯊꯧ ꯄꯨꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯔꯤꯗ ꯁꯣꯏꯈꯤꯗꯒꯦ ꯀꯗꯥꯏꯗ ꯆꯠꯈꯤꯒꯗꯒꯦ ꯗ꯭ꯔꯃꯥꯁꯤ ꯑꯗꯨꯝ ꯇꯝꯗꯅ ꯑꯣꯖꯥ ꯂꯩꯒꯗ꯭ꯔꯥ ꯑꯣꯖꯥ ꯇꯧꯕ꯭ꯔꯥꯁꯤ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯁꯛꯈꯪꯕꯤꯔꯕ ꯑꯩꯒꯤ ꯑꯣꯖꯥ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅꯁꯨ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯎꯠꯄꯤꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤꯗꯨꯅ ꯃꯌꯥꯝ ꯁꯨꯝ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯣꯁꯤ ꯎꯠꯆꯕꯁꯨ ꯉꯝꯕꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯒꯤ ꯑꯣꯖꯥ ꯀꯥꯡꯉꯕꯝ ꯇꯣꯝꯕ ꯃꯊꯪꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯂꯩꯕꯤꯔꯕ ꯑꯣꯖꯥ ꯇꯣꯝꯕ꯭ꯔꯥꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯝꯕ꯭ꯔꯥꯒꯤ ꯏꯆꯥꯅꯨꯄꯥ ꯇꯣꯝꯕꯅꯤ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎ ꯂꯩꯔꯕ ꯃꯥꯁꯦ ꯍꯧꯖꯤꯛꯁꯨ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯇꯧꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯔꯨꯅꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯁꯨ ꯇꯧꯕꯤꯈꯤꯕ ꯑꯣꯖꯥ ꯏꯃꯣꯕ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥ ꯑꯣꯖꯥ ꯇꯝꯐꯥ ꯑꯣꯖꯥ ꯑꯔꯨꯅꯥꯕꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯣꯝꯕ꯭ꯔꯥꯒꯤ ꯏꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯩꯕꯤꯔꯛꯏ ꯑꯣꯖꯥ ꯇꯣꯝꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯟ ꯁ꯭ꯇꯦꯖꯇ ꯂꯩꯕꯤꯈꯤꯕ ꯈꯣꯠꯈꯤꯕ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯤ ꯃꯁꯪꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕ ꯈꯨꯗꯣꯜ ꯃꯆꯥ ꯑꯁꯤꯃꯇꯪ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯖꯕ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯈꯤꯕꯁꯤꯗꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯊꯤꯌꯦꯇꯔ ꯑꯦꯛꯇꯤꯚꯤꯁ ꯑꯣꯖꯥ ꯗꯣꯂꯦ ꯂꯦꯡꯖꯟꯕꯤꯔꯤ ꯑꯣꯖꯥ ꯕꯨꯗ ꯂꯦꯡꯖꯟꯕꯤꯔꯤ ꯑꯣꯖꯥ ꯕꯤꯅꯦ ꯂꯦꯡꯖꯟꯕꯤꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯤꯌꯦꯇꯔ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯣꯖꯥ ꯔꯇꯟ ꯂꯦꯡꯖꯟꯕꯤꯔꯤ ꯃꯌꯥꯝ ꯂꯦꯡꯖꯟꯕꯤꯔꯤ ꯗꯦꯟ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯣꯖꯥ ꯂꯥꯏꯃꯨ ꯗꯦꯟ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤ ꯐꯥꯎꯕ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯕꯒꯤꯗꯃꯛꯇ ꯆꯤꯟꯖꯥꯅꯥꯡꯖꯔꯤꯕ ꯃꯅꯤꯄꯨꯔ ꯃꯁꯪ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯣꯏꯅꯅ ꯁꯣꯁꯥꯏꯇꯤ ꯊꯤꯌꯦꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ